ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ SP ꯑꯣꯐꯤꯁꯇ ꯎꯕ ꯐꯪꯉꯤ ꯃꯁꯤꯗ ꯕꯟꯇꯨ ꯑꯃꯁꯨꯡ ꯑꯃꯨ ꯑꯁꯤ ꯁꯨꯗꯔꯁꯟꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯀꯧꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯅ ꯌꯥꯝ ꯁꯥꯎꯗꯨꯅ ꯕꯟꯇꯨꯗ ꯆꯩꯗꯨꯅ ꯂꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯗꯔꯁꯟꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄꯅꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯀꯟꯅ ꯆꯩꯅꯕ ꯊꯣꯛꯄꯗꯒꯤ ꯔꯥꯃꯆꯟꯗ꯭ꯔꯅ ꯅꯪꯕꯨ ꯎꯈ꯭ꯔꯦ ꯅꯪꯕꯨ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯑꯩꯕꯨꯁꯨ ꯎꯔꯦ ꯑꯩꯕꯨ ꯎꯔꯕꯅꯤꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯕꯨ ꯀꯧꯔꯦ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯨꯔꯕꯅꯤꯅ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯐꯖꯔꯝꯃꯅꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯟꯇꯨꯗ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯗꯔꯁꯟꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯄꯅꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯕꯅꯤꯅ ꯃꯍꯥꯛꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯐꯖꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪ ꯄꯦꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯕꯟꯇꯨꯅ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯑꯩ ꯑꯗꯨꯝ ꯍꯦꯟꯗꯜ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯅ ꯌꯥꯔꯦ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯁꯨ ꯑꯩ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯕꯅ ꯐꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯨꯃꯤꯟꯅ ꯐꯝꯗ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯍꯤꯃꯥꯂꯣꯏꯗ ꯑꯃꯨꯛ ꯊꯥꯕꯤꯈꯤ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨ ꯊꯥꯔꯤꯕ ꯕꯦꯟꯆ ꯑꯗꯨꯗ ꯐꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯈꯔꯁꯨ ꯂꯩ ꯁꯦꯈꯔꯁꯨ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯕꯅꯤꯅ ꯃꯍꯥꯛꯁꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃꯁꯨ ꯐꯝꯗꯨꯅ ꯂꯩ ꯍꯨꯔꯥꯟꯕꯗꯨꯅ ꯅꯈꯣꯏ ꯑꯅꯤꯁꯤ ꯃꯇꯩ ꯃꯅꯥꯎꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯟꯇꯨꯅ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯏꯅꯖꯅ ꯅꯉꯣꯟꯗ ꯆꯩꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯤꯅꯣ ꯅꯪꯗꯤ ꯌꯥꯝꯅ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯕꯟꯇꯨꯅ ꯍꯪꯉꯤ ꯃꯍꯥꯛꯇꯤ ꯉꯔꯥꯡ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯒ ꯃꯥꯒ ꯆꯥꯟꯁ ꯑꯁꯤꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯃꯍꯥꯛꯀꯤ ꯑꯦꯡꯒꯦꯖꯃꯦꯟ ꯑꯁꯤ ꯁꯣꯏꯗꯅ ꯀꯥꯏꯒꯅꯤ ꯑꯗꯨꯒ ꯅꯪꯒ ꯑꯃꯨꯛ ꯊꯨꯡꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯦꯈꯔꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯄꯥꯟꯖꯤꯔ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯕꯔ ꯑꯗꯨꯒ ꯌꯦꯡꯉꯨ ꯕꯟꯇꯨ ꯃꯈꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯃꯤꯗ ꯀꯣꯏꯊꯤ ꯊꯤꯖꯕꯅꯤ ꯅꯪꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯁꯦꯈꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯃꯨ ꯅꯪꯅ ꯄꯥꯟꯖꯤ ꯁꯥꯗꯨꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯉꯥꯡꯖꯁꯅꯨꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯨꯗꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤꯅꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯆꯨꯝꯃꯛꯄꯁꯨ ꯌꯥꯎꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯀꯅꯥꯅ ꯈꯪꯅꯤ ꯆꯨꯝꯃꯛꯄ꯭ꯔꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ SP ꯑꯗꯨ ꯁꯨꯗꯔꯁꯟꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯁꯨꯗꯔꯁꯟꯁꯨ ꯐꯝꯃꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯒꯗꯤ SP ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯐꯤꯂꯝ ꯀꯌꯥꯗ ꯀꯣꯃꯦꯗꯤꯌꯟ ꯁꯥꯕ ꯅꯨꯄꯥꯗꯨꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯨꯗꯔꯁꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯃꯈꯣꯏꯗ ꯄꯩꯁꯥ ꯈꯔ ꯊꯥꯗꯕꯅꯤ ꯑꯩꯅ ꯃꯈꯣꯏꯗ ꯀꯔꯣꯔ 5 ꯄꯤꯈꯤꯕꯅꯤ ꯄꯩꯁꯥ ꯑꯗꯨ ꯁꯤꯡꯉꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯒꯨꯟꯗꯥ ꯁꯥꯗꯨꯅ ꯑꯩꯒꯤ ꯃꯤꯕꯨ ꯇꯞ ꯇꯥꯅ ꯐꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯋꯥꯁꯤꯡ ꯑꯁꯤ ꯑꯃꯨꯅꯗꯤ ꯐꯖꯅ ꯉꯥꯡꯅꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯕꯟꯇꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯉꯥꯡꯅꯤꯡ ꯁꯛꯅꯤꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯕꯟꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯒꯨꯟꯗꯥ ꯁꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯥꯕ ꯅꯠꯇꯦꯅꯦ ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯁꯥꯔꯛꯄꯅꯤ ꯃꯈꯣꯏꯗꯤ ꯃꯤꯒ ꯀꯔꯝꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯐꯨꯊꯕꯅꯤ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯂꯗꯅ ꯃꯈꯣꯏꯗꯤ ꯑꯩꯒꯤ ꯃꯦꯗꯥꯝ ꯑꯁꯤꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯋꯥ ꯉꯥꯡꯕꯁꯨ ꯍꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯦꯗꯥꯝ ꯑꯁꯤꯗ ꯀꯤꯍꯜꯂꯛꯄꯗꯒꯤꯗꯤ ꯑꯩꯁꯨ ꯃꯈꯣꯏꯕꯨ ꯐꯨꯊꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ SPꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯄꯤꯗ ꯂꯛꯅꯕꯒꯤ ꯀꯦꯁ ꯑꯃ ꯃꯈꯣꯏꯗ ꯑꯣꯏꯅ काउंटर तौदुना केस अमा पांखलु हाइदुना हाइरे वहाइदु ताबदगी सुदर्शनजु पाखटपना लोइरे मरम मदुना महाक्ति केस तौजरुब्रा हाइबु दशा तागनी हाइबा खलकपदगी कनानबु मसा साम पाखरबा मसा साम सोइखरबा मीसिना अयसु यामनु चौबा फॉरेनर सिंग असिबु करमना फुतरिबनो हाइदुना महाना एसपी दुना हाइरे मदुरगिदी एसपी दुना हाइरे नंगना हाइबु वफम सिजु चुमिने मदुरगिदी बंतुना मदुई खुदम पिगी हाइदुना महाकी हाइबदी सुदर्शनगी मनाक्ता लैरिबा फॉरेनर गुंडा अदु महाना किन्नम थिंतले किन्नदु थिंदतपा मतम अदुददी एसपी अदुगी ची अमा ताख्रे हाइदुना महाना टेबल मखादा कुल्लिंगै मतम अदुदा फॉरेनर अदु थिंदुना पाइखिबगी मोंग अदुदि उहौद्रे माना हौगलपा मतमददी फॉरेनर अदु मफम अदुदा लेरमदबगी मोंग अदु उबम मतमदा माउति सिदा कदौरिबा हाइदुना हंगी मदुरा बंतुना हाइरे महागसे अइना फुबदगी मफम मसिदा लेपमबदगी मसिदा तारिबनि हाइदुना हाइरे मदुई वफम अदु अइ सुंदा थाजदे हाइदुना एसपी अदुना हाइरे मदुरा बंतुना हाइरे मफम मसिदा अहोंबा करिमता उदबरा मसिदा लेपमिबा नुपासी मसिदा फमलिबसी उदबरा हाइदुना हंगी मदुरा एसपी हाइरे मादि चुमना चुम लेपदगी वारकपदगी मफम मसिदा फमथकिबसु ओरंबा याइना हाइदुना हाइरे मदुरा बंतुना हाइरे मफम मसिदा नंगना पाक्थकिबा मतम मदुरा अइना किन्ना थिनबनी महाक पाइदुना ताखिबनी मसि नंगना उहौद्रे हाइदुना महान एसपी अदुना हाइरे एसपी तसु साउनिंगमनखिबदगी अमुदा ओनसिलादुना हाइरे इबेम अइना हाइसे मुनमदा ताव महागसे साइक्रेटिक्स डॉक्टर अमगी मनाक्ता अमुतदि पुरगा चलु हाइदुना हाइरे वहाइदु ता मतमदा अमुसु वा काइदनबा यानु यानबा केस असि तौनदनबगीदमक्ता महाक्सु होय होय हाइदुना पुलिस अदुदा हाइरे वहाइदु ता मतमदा बंदुदी ममितगी मपी इरा चेलै मतौदु मतमदा पुलिस अदुना करिगी ड्रामानो नंगना तौरिबदुबो हाइदुना हंगी मदुरा बंदुना
ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯣꯁ ꯇꯥꯅ ꯀꯤꯟ ꯊꯤꯟꯕꯗꯨꯕꯨ ꯎꯍꯧꯗ꯭ꯔꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯐꯖꯅ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯕꯨ ꯊꯥꯖꯕꯤꯗꯦ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯐꯨꯕꯅꯤ ꯍꯥꯏꯕꯁꯨ ꯑꯗꯣꯝꯅ ꯊꯥꯖꯕꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯁꯤꯕꯤꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯊꯃꯣꯏ ꯀꯥꯏꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯅ ꯃꯈꯣꯏꯕꯨ ꯐꯨꯕꯅꯦꯃꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯐꯨꯕꯗꯨ ꯑꯩꯅ ꯎꯍꯧꯗꯦꯃꯤ ꯃꯗꯨꯗꯒꯤ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯀꯧꯁꯤꯜꯂꯛꯎ ꯑꯩ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯗꯤ ꯐꯨꯕ ꯀꯥꯞꯄ ꯌꯩꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯨꯕ ꯀꯥꯞꯄ ꯌꯩꯕꯒꯤ ꯋꯥ ꯉꯥꯡꯇꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯑꯁꯤꯕꯨ ꯅꯪꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯟꯇꯨꯗ ꯆꯩꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯕꯟꯇꯨ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕꯁꯤ ꯁꯨꯡꯍꯩ ꯍꯩꯇꯕ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯤꯕꯝꯅ ꯃꯇꯝꯅ ꯆꯥꯗꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯤ ꯐꯨꯏ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯐꯨꯈꯤꯕ ꯃꯇꯝꯗꯁꯨ ꯎꯍꯧꯗꯦ ꯑꯃꯨꯛ ꯀꯧꯁꯤꯜꯂꯣ ꯑꯗꯨꯒ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯃꯨꯅꯁꯨ ꯕꯟꯇꯨꯗ ꯇꯨꯃꯤꯟ ꯂꯩꯅꯕꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯍꯥꯏ ꯇꯧꯕꯇꯕꯨ ꯕꯟꯇꯨꯗꯤ ꯑꯁꯦꯡꯕ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯑꯁꯦꯡꯕ ꯉꯥꯡꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯗꯤ ꯋꯥꯈꯜꯅ ꯋꯥ ꯉꯥꯡꯕꯅꯤ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯅ ꯃꯆꯤꯟꯅ ꯋꯥ ꯉꯥꯡꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯃꯥꯜꯂꯤ ꯑꯗꯨꯅ ꯋꯥꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯟꯇꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯉꯥꯡꯖꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯊꯥꯖꯕꯤꯗꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯃꯨꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯧ ꯅꯨꯄꯤ ꯑꯣꯐꯤꯁꯇ ꯃꯥꯁꯨ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯃꯨꯁꯨ ꯑꯣꯐꯤꯁꯇꯁꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯅꯦ ꯑꯁꯨꯝꯅꯅꯤ ꯋꯥꯍꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯥꯖꯕꯤꯒꯦꯔꯥ ꯊꯥꯖꯕꯤꯔꯣꯏꯔꯥ ꯑꯩꯗꯤ ꯃꯈꯣꯏꯕꯨ ꯐꯨꯏ ꯍꯥꯏꯕꯁꯤꯅ ꯑꯆꯨꯝꯕ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯄꯣꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤ ꯄꯥꯟꯗꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯤꯟꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯗꯤ ꯏꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯐꯨꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯗꯔꯁꯟꯒꯤ ꯃꯃꯥꯡꯗ ꯃꯤ ꯐꯨꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯃꯨꯅꯁꯨ ꯋꯥꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯐꯨꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯋꯥꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯅ ꯕꯟꯇꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯂꯥꯛꯏ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅ ꯑꯁꯦꯡꯕꯗ ꯉꯥꯡꯅꯤꯡꯂꯤꯕꯅꯦꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯟꯇꯨꯗ ꯆꯩꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯃꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨꯅꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ ꯑꯩꯁꯨ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯈꯤꯕꯗꯣ ꯇꯧꯅꯤꯡꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯧꯈꯤꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯦꯀꯔꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯉꯥꯡꯅꯤꯡꯂꯤꯅꯤ ꯍꯥꯏꯗꯨꯅꯕꯨ ꯃꯐꯝ ꯆꯥꯗꯅ ꯇꯟꯖꯥ ꯆꯥꯗꯅ ꯍꯦꯛꯇ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯉꯥꯡꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯕꯛꯅꯤ ꯅꯪꯁꯨ ꯅꯈꯣꯏꯒꯤ ꯕꯕꯥꯗ ꯑꯁꯦꯡꯕꯗꯣ ꯑꯝꯇ ꯍꯥꯏꯗꯣꯛꯎ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯑꯃꯨꯅ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏ ꯕꯕꯥꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯇꯤ ꯍꯨ ꯊ ꯁꯤꯒꯅꯤꯕꯨ ꯍꯥꯏꯔꯛꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯔꯥꯖꯀꯤ ꯃꯄꯥꯗ ꯑꯣꯏꯅ ꯍꯥꯏꯔꯣꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯃꯨꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯔꯥꯃꯆꯟꯗ꯭ꯔꯗ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯕꯟꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯔꯥꯃꯆꯟꯗ꯭ꯔꯗ ꯐꯖꯅ ꯍꯥꯏꯗꯣꯛꯄꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯃꯊꯥ ꯁꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯣꯛꯂꯅꯤ ꯃꯗꯨꯗ ꯑꯃꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛꯇꯗꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯟꯇꯨꯁꯨ ꯋꯥꯈꯜ ꯈꯔ ꯁꯥꯟꯇꯤꯗꯤ ꯐꯪꯖꯈꯤ ꯃꯗꯨꯒꯤꯗꯤ ꯕꯟꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄꯁꯤꯅꯅꯦ ꯏꯁꯥꯗ ꯂꯩꯕ ꯄꯣꯠꯂꯨꯝ ꯑꯁꯤ ꯊꯥꯡꯗꯈꯤꯕꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯁꯨ ꯃꯁꯤꯒꯤ ꯑꯔꯨꯝꯕꯁꯦ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯊꯥꯡꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯑꯔꯨꯝꯕꯅꯣ ꯑꯗꯣꯝꯒꯤ ꯕꯦꯒ ꯑꯁꯤꯗꯤ ꯑꯩꯅ ꯊꯥꯡꯂꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯟꯇꯨꯗ ꯑꯃꯨꯅ ꯀꯤꯟ ꯃꯆꯥ ꯑꯃꯃꯨꯛ ꯊꯤꯟꯖꯜꯂꯤ ꯃꯗꯨꯒꯤ ꯑꯔꯨꯝꯕꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯟꯇꯨꯁꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯕ STR ꯑꯗꯨꯗ ꯐꯝꯊꯔꯛꯄ ꯃꯇꯝꯗ ꯑꯃꯨꯒꯤ ꯃꯐꯥꯏꯒꯜ ꯑꯗꯨ ꯑꯃꯨꯛ ꯎꯈꯤ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯥꯏꯒꯜ ꯑꯁꯤ ꯑꯃꯨꯛ ꯌꯦꯡꯉꯨ ꯇꯥꯔꯒꯗꯤ ꯆꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯃꯗꯨꯗꯒꯤ ꯑꯃꯨꯅ ꯍꯥꯏꯔꯛꯏ इखंग खंगौदना वाफम असी थोमुबम मतमददी फिबम अमा चारोय हाइदुना हाइरे मदुरगिदी बंदुना मुहारे करिनो सुदर्शन द थोम मतमदबो करिगी प्रॉब्लम लेदुरुबनो हाइदुना हाइरे मसी वाफम असी सुदर्शन की वाफम नते रामचंद्र की वाफम ने हाइदुना महाना बंतुदा मुक ओइनजरदुना फुब हौरे हौजितिगिदी एंगोना कंफ्यूजन अमत लैत्रे हाइदुना बंतुना मुदा हाइरे मदुरगिदी अमुना बंतुगी ममा एदो नालगा यामना नावरने हाइदुना हांगे मदुर बंतुनासु हानदी नारामी हौजिति खगा फरे हाइदुना हाइरे मदुरगिदी अमुना महाकी मखजाइदा मुखुपाना पाक थाबी मसिजु यामना ओइनजना थाबनी मदुरगिदी महाना मैडम हाइदुना अमु ओइनजदुना कवई मदुर अमुना हंदक्तगिदी नंग मैडम दगी खरा हेना खुमांग चोक्सनबा मिंगो अमा कौरो हाइदुना हाइरे अमुलिया कौ हाइदुना हाइरे मदुरी खरा कुइने चंगनी हाइदुना हाइरे नाको अमुलिया दि कौरनु यारे अमु हाइदुना कौरो हाइदुना हाइरे
ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅꯕꯨ ꯆꯪꯗꯧ ꯃꯥꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯕꯟꯇꯨꯁꯨ ꯑꯣꯏꯅꯖꯗꯨꯅ ꯑꯃꯨꯗ ꯍꯥꯏꯔꯛꯏ ꯅꯣꯡꯃꯗꯤ ꯅꯥꯏꯗꯨꯁꯨ ꯔꯥꯃꯆꯟꯗ꯭ꯔ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯖꯔꯗꯥ ꯀꯧꯇꯥ ꯑꯃ ꯎꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯔꯥꯃꯆꯟꯗ꯭ꯔꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯏ ꯍꯥꯏꯗꯨꯅ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯅꯥꯏꯗꯨ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯑꯄꯂꯥ ꯅꯥꯏꯗꯨ ꯀꯧꯏ ꯄꯣꯠ ꯀꯌꯥꯗ ꯑꯩꯒꯤ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯥꯎꯕ ꯒꯨꯟꯗꯥ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯒꯨꯝꯕ ꯑꯆꯧꯕ ꯒꯨꯟꯗꯥ ꯑꯃ ꯑꯣꯏꯍꯟꯕꯗꯤ ꯄꯥꯝꯗꯦ ꯅꯪꯒꯨꯝꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯆꯧꯕ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯌꯣꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯃꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯀꯝꯄꯅꯤꯁꯦ ꯅꯈꯣꯏꯗ ꯌꯣꯟꯕ ꯉꯝꯃꯣꯏ ꯃꯗꯨꯗꯒꯤꯗꯤ ꯅꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯅ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯄꯤꯈꯤꯗꯦ ꯃꯗꯨꯗ ꯑꯩꯅ ꯀꯔꯤ ꯇꯧꯏ ꯈꯪꯕ꯭ꯔꯥ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯥꯇꯤꯟ ꯑꯗꯨꯅ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯊꯤꯜꯂꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯗꯨꯅ ꯑꯩꯅ ꯁꯃꯨꯗ꯭ꯔꯗ ꯉꯥꯗ ꯊꯥꯗꯔꯗꯨꯅ ꯄꯤꯖꯈꯤꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯂꯦꯝꯅ ꯊꯥꯗ꯭ꯔꯒꯗꯤ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯂꯦꯝꯅ ꯊꯥꯒꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯁꯪꯁꯥꯔꯗ ꯑꯣꯏꯊꯣꯛꯇꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯁꯤꯍꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯃꯆꯟꯗ꯭ꯔ ꯎꯅꯕ ꯕꯟꯇꯨ ꯑꯃꯁꯨꯡ ꯑꯃꯨ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯔꯥꯃꯆꯟꯗ꯭ꯔ ꯎꯅꯕ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀ ꯕꯟꯇꯨꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯥꯏꯗꯨꯁꯨ ꯃꯈꯣꯏꯒ ꯊꯩꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯁꯤꯟ ꯑꯁꯤꯗ ꯌꯥꯝꯅ ꯁꯣꯏꯕ ꯄꯣꯠ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯛ ꯑꯃ ꯎꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯄꯣꯏꯟꯃꯦꯟ ꯍꯥꯟꯅ ꯂꯧꯅꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯀꯦꯕꯤꯟ ꯑꯗꯨꯗ ꯚꯥꯋꯠ ꯆꯪꯁꯤꯜꯂꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯕꯟꯇꯨ ꯑꯁꯤ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯤ ꯔꯥꯏꯇꯔꯅ ꯈꯪꯕꯅꯤꯅ ꯃꯍꯥꯛꯅ ꯅꯝꯗꯅ ꯍꯦꯛ ꯆꯪꯍꯜꯂꯛꯄ ꯑꯗꯨ ꯇꯥꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯆꯪꯉꯛꯇꯨꯅ ꯔꯥꯃꯆꯟꯗ꯭ꯔꯗꯤ ꯂꯩꯇꯦꯅ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯕꯟꯇꯨꯁꯨ ꯋꯥꯁꯔꯨꯝꯗ ꯑꯝꯇ ꯆꯪꯉꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯔꯥꯃꯆꯟꯗ꯭ꯔꯗꯨꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯟꯇꯨ ꯆꯪꯁꯤꯜꯂꯛꯏ ꯕꯟꯇꯨꯅ ꯔꯥꯃꯆꯟꯗ꯭ꯔꯕꯨ ꯀꯧꯏ ꯑꯃꯁꯨꯡ ꯕꯟꯇꯨ ꯑꯃꯁꯨꯡ ꯑꯃꯨꯅ ꯃꯍꯥꯛꯄꯨ ꯁꯧꯔꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ ꯇꯧꯕꯇꯕꯨ ꯅꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯤꯞ ꯑꯗꯨꯗꯤ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯌꯔ ꯑꯗꯨꯁꯨ ꯁꯣ ꯂꯣꯟꯁꯤꯜꯍꯜꯂꯤ ꯅꯥꯏꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯅ ꯁ꯭ꯇꯦꯌꯔꯒꯤ ꯁꯣ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯎꯗꯨ ꯇꯝꯃꯤ ꯉꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯂꯩꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯊꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯣꯂꯤ ꯑꯃ ꯍꯥꯏꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯕꯟꯇꯨ ꯑꯃꯁꯨꯡ ꯑꯃꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯅ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯑꯃꯠꯇ ꯊꯣꯛꯍꯟꯕ ꯌꯥꯗ꯭ꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯒ꯭ꯂꯥꯁ ꯑꯗꯨꯕꯨ ꯆꯥꯝꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯂꯤꯞ ꯍꯥꯏꯒꯗ꯭ꯔꯥ ꯇ꯭ꯔꯣꯂꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯗ ꯇꯣꯡꯂꯗꯨꯅ ꯃꯈꯣꯏ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄꯅꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯥꯏꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯇꯟꯖꯥꯗꯨꯗ ꯅꯥꯏꯗꯨꯒꯤ ꯃꯤꯁꯤꯡꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯕꯟꯇꯨꯗ ꯊꯣꯝꯒꯦ ꯇꯧꯏ ꯇꯧꯕꯇꯕꯨ ꯕꯟꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯝꯂꯥ ꯑꯃ ꯀꯧꯁꯤꯜꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯍꯜꯂꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯂꯗꯨꯅ ꯔꯥꯃꯆꯟꯗ꯭ꯔꯕꯨ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯒꯥꯔꯤ ꯑꯗꯨ ꯊꯧꯈꯤꯕ ꯃꯇꯝꯗ ꯅꯥꯏꯗꯨꯒꯤ ꯃꯤꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯤꯡꯂꯨꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯗꯁꯥ ꯇꯥꯔꯅꯤ ꯁꯠꯂꯪꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯃꯍꯥꯛ ꯁꯤꯒꯅꯤ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯜꯂꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯟꯇꯨ ꯑꯃꯁꯨꯡ ꯑꯃꯨꯅ ꯔꯥꯃꯆꯟꯗ꯭ꯔꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯄꯨꯔꯛꯏ ꯇꯟꯖꯥꯗꯨꯗ ꯁꯨꯂꯣꯆꯅꯥꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯅꯔꯁ ꯈꯔꯒ ꯗꯣꯛꯇꯔ ꯈꯔꯒꯅ ꯁ꯭ꯇ꯭ꯔꯦꯆꯔꯗ ꯏꯜꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯥꯃꯆꯟꯗ꯭ꯔ ꯂꯥꯛꯄ ꯑꯗꯨ ꯊꯦꯡꯅꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯟꯖꯥꯗꯨꯗ ꯁꯨꯂꯣꯆꯅꯥꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯔꯥꯃꯆꯟꯗ꯭ꯔꯕꯨ ꯎꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯂꯥꯏꯔꯕꯗꯤ ꯁꯤꯔꯕꯁꯨ ꯌꯥꯏ ꯏꯅꯥꯛꯈꯨꯟꯕꯅ ꯍꯥꯟꯅ ꯀꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯁꯨꯂꯣꯆꯅꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯅꯔꯁꯁꯤꯡ ꯑꯗꯨ ꯔꯥꯃꯆꯟꯗ꯭ꯔꯗ ꯂꯣꯏꯅ ꯑꯣꯟꯁꯤꯟꯈꯤ ꯑꯃꯁꯨꯡ ꯁꯨꯂꯣꯆꯅꯥꯗꯤ ꯃꯊꯟꯗ ꯁ꯭ꯇ꯭ꯔꯦꯆꯔ ꯑꯗꯨꯗ ꯒꯣꯔꯣꯡ ꯆꯦꯟꯗꯨꯅ ꯋꯥꯜ ꯑꯃꯗ ꯊꯣꯝꯖꯤꯟꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯟꯇꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁ꯭ꯇ꯭ꯔꯦꯆꯔ ꯑꯗꯨꯕꯨ ꯈꯥꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯨꯂꯣꯆꯅꯥꯅ ꯕꯟꯇꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯅ ꯃꯑꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯀꯩꯝꯇ ꯈꯟꯒꯅꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯆꯔꯖꯅꯤ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯊꯤꯟꯖꯔꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯨꯂꯣꯆꯅꯥꯅ ꯕꯟꯇꯨꯗ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯆꯪꯈꯤꯕ ꯅꯨꯄꯥ ꯑꯁꯤ ꯔꯥꯃꯆꯟꯗ꯭ꯔ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥ ꯑꯗꯨ ꯃꯄꯨꯡ ꯐꯥꯗꯅ ꯍꯥꯏ ꯃꯗꯨꯗ ꯕꯟꯇꯨꯅꯁꯨ ꯍꯣꯏ ꯔꯥꯃꯆꯟꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯤꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯦꯛꯁꯤꯗꯦꯟ ꯃꯆꯥ ꯑꯃ ꯊꯣꯛꯄꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯂꯣꯆꯅꯥꯗ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯨꯂꯣꯆꯅꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ
ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯗꯤ ꯃꯊꯟꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯅꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯀꯔꯝꯅ ꯑꯣꯏꯒꯅꯤ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ARK ꯑꯃꯁꯨꯡ ꯕꯥꯜꯃꯤꯀꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯟꯇꯨꯅ ꯃꯁꯤꯗ ꯈꯣꯡ ꯁꯦꯛꯇꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯁꯨꯂꯣꯆꯅꯥꯅ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯅꯄꯥ ꯅꯠꯇꯦ ꯅꯪꯒꯤ ꯅꯄꯥꯗꯤ ꯔꯥꯃꯆꯟꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯗꯤ ꯏꯊꯥ ꯊꯥꯖꯗꯦ ꯃꯍꯥꯛ ꯑꯁꯤ ꯑꯅꯥꯕꯅ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯕꯟꯇꯨꯕꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯄꯥ ꯑꯁꯤ ꯕꯥꯜꯃꯤꯀꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯥꯜꯃꯤꯀꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯪꯗꯤ ꯑꯩꯒꯤ ꯏꯄꯥꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯜꯃꯤꯀꯤ ꯑꯁꯤ ꯅꯪꯒꯤ ꯅꯄꯥ ꯅꯠꯇꯦ ꯃꯃꯥꯡꯇꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯗꯨ ꯃꯍꯥꯛꯅ ꯂꯤꯊꯣꯔꯛꯏ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯀꯔꯝꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯔꯝꯅ ꯑꯣꯟꯊꯣꯛꯅꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯊꯣꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯔꯥꯖ ꯀꯧꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯪ ꯄꯣꯛ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯄꯥꯅ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯔꯥꯖ ꯊꯣꯟꯒꯅꯤꯅ ꯍꯥꯏꯈꯤꯕꯅꯤ ꯅꯪ ꯔꯥꯖꯅꯤ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯕꯟꯇꯨꯗ ꯍꯥꯏꯔꯛꯏ ꯁꯨꯂꯣꯆꯅꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯁꯨꯂꯣꯆꯅꯥꯅ ꯀꯞꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯃꯨꯜꯂꯗꯨꯅ ꯅꯪꯕꯨ ꯑꯋꯥꯕ ꯅꯪꯕꯨ ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤ ꯑꯃꯗ ꯂꯪꯁꯤꯟꯕꯤꯔꯤꯕꯅꯤ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯁꯣꯔꯅꯗꯤ ꯈꯪꯉꯝꯒꯅꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯈꯪꯗꯗꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯑꯁꯦꯡꯕꯗ ꯅꯪꯕꯨ ꯑꯁꯦꯡꯕꯁꯦ ꯍꯥꯏꯔꯗꯨꯅ ꯁꯤꯟꯅꯔꯝꯃꯒ ꯑꯩ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯁꯨꯂꯣꯆꯅꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯄꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯀꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯕꯕꯩ ꯀꯧ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯟꯇꯨꯗ ꯄꯨꯔꯛ ꯆꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯕꯟꯇꯨꯅꯁꯨ ꯃꯍꯥꯛꯇꯤ ICUꯗ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯀꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯂꯣꯆꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡ ꯂꯥꯛꯏ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯅꯥꯕ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯒꯨꯟ ꯂꯩꯕ ꯗꯣꯛꯇꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯟꯇꯨꯗꯤ ꯃꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯦꯡꯕꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯉꯛꯏ ꯃꯍꯥꯛꯅꯗꯤ ꯃꯄꯥꯃꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖ ꯇꯥꯔꯒꯁꯨ ꯃꯌꯥꯝꯒꯤ ꯃꯃꯤꯠꯇꯗꯤ ꯃꯍꯥꯛ ꯑꯁꯤ ꯕꯥꯜꯃꯤꯀꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯈꯤꯗꯦ ꯃꯄꯥꯃꯛꯅ ꯑꯁꯤꯕꯒꯤ ꯐꯝꯕꯥꯜ ꯅꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯖꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ मधुरगिदी मफम अदुदा ARKसु वखल यामना नुंगाइतना फमदुना लई तंजाउद्र बाल्मीकि लाक्तुना चा अमा पी मधुरगी ARKन हारे यसु लाख्रबरा यसुदी अमुना पुदुना हॉस्पिटल अदुदा लाई मा खातु वातु मफम अदुदा लाई तंजाउद्र मसिन पादग वाइसनादुना यसुसु लाई मसिन पादुना हारे डॉक्टर गो वाइसनाबा मतमदा अखोई बाइगी हातदी सोक्ट्रेन हाई ई खरा मांगखिबगि वानि करिसु तौरो हाइदुना हारकपनि थोइदोनो वाबिगनु हाइदुना हारे मफम अदुदा बंतुना यसुबा मतमदा महाकि ममा असेंगबनि हाबसि महानदि खंजबनिना ममा अदु उरुबा मतमदा महाकि थमोइदा प्रेम अमा पोलखि बंतुगि ममिता अपोबा ममा अदुबु महाकि ममांगदा लेप्तुना लेबगि मओंग अदु उबा मतमदा महा कौबदि ngамजखिदे तौबतबु महा ममितगि मपि इरा सिंथरदुना ममा अदुबु नुसिना यिंगजदुना लेखि तौबतबु ममा अदुनदि बंतु असि मचानुपाने हाबसिमदि खंखिदे मरमदुर महाना मितोब अमदौना बंतुबु ट्रीट तौवे बंतुसु मफम अदुदा करिमतदि हाइकिदे करमनबु हारुगनि कनानबु थाजबिदोरि बंतुसु ममादु उजब मतमदा महाकि थमोइदा नुसिबगि मोंग अदुना महा खांब ngamखिदे ममागि मनाक्ता महा तबली तबली चंगछलै मचानुपादबु उरुब मतमदा महानदि मितोबनि हाइदुना खलिबनिना महागसिबु कनानो हाइदुना महाना अमुद हंगी अमुन हारे महाकि ममिंगसि बंतु कवै अयि ऑफिस थबक तोमिनाबनि वहिदुता मतमदा मचेनुपादु हारे ओ महाक ओइब तारेने महाकि मरमदा ओइ तारे अखोई इबाइना महाकबु सोंदुना थागतुना लैखिबनि वहिदुता मतमदा सोमनाकंददि यसुदी महाकि मचानुपागा कंपेयर तौनरिबा नुपादुनि खंबदगि महाना बंतुबु नुसिदबा हाइबदु ओइखि अमुना हारे महाना रामचंद्रगी मथ्वाइ कंदुना मफम असिदा रामचंद्रबु पुरखिबनि हाइदुना हारे वहिदुता मतमदा सोमनाकंददि यसु हारिबु नुपिसिदि इना करा खुनबा मिनिना सक्सु यामना काकपा मिसक अमा ओइ मरम अदुना मीगी भेलु असि खंगदबनिना करी करीनो महाकि पैसा खरा पीखो अदुगा थागचरी हारमदुना चखि बंतु अदु नुंगाइरमलरोइ खंदुना अमुना हारे महाना हाइखिबा वासिंग असे लानादि खनगनु तंजादुदा ARK चंगचलक्तुना बंतुगी ममाइदुबु नांजरदुना हारे महानि यामना नुसिना बंतुबु नालमनदुना थागचरी हारमदुना मफम मदुरगी चखि मसिदा वा अमा लोलेबनि कोना खंबिरकनि मधुरगिदी मकोई चक्रब मतुदा बाल्मीकि अमसुंग बंतु थोंगिनरे बंतुना हारे उरबरिंगु मकोई इना खुनबा कांगुसिंग असिदि थवाई कनबगिदमक्ता थैंक यू हारगा चटखि अदुगा अखोइबना करिमता खंदबनि अखोइबुदि गेट कि वांगबदा थमगदब मी ngakतनि हाइदुना खनबनि
Bantu amasung Balmiki thongminarappa matamda mahakna Balmiki adubu munna yengjaki. Balmiki na ngangkhiba wasing adudi mahak amata tade. Aduga mahakna mawang thakta thokriba thawdoksing adugi flashback sing adu mahakna phalangsing aduda adumak uduna lai. Matau karamna angang change tawkhi, matau karamna Sulochana accident thoki amasung mahakki makhong asi karamna sekhibano haibasi mahakna loina nishangai. Haibadi mamangda loina uba fangi. Tanjadura Sulochana bo nurse amna iladuna thole. Madura mahak asi kadawre haiduna hangi. Sikre haiduna nurse aduna pawlu tami. Wahayuta matamna somna kandadi Balmiki di harau jabna loikhi. Madurgi bantuna Balmiki da mahak asi khangnabra haiduna hangi. Madura Balmiki su khangdeda aikoidi tamoi chawbani na kanagumba uba matamda kari tawrino kamai tawribano haibasi hangningbangi hangnibani haiduna haire. Kari papu tawbuno khangdini mahak asi ontona misi thina sikre da haiduna haire. Isona mahaki atama se shanti pibo hoisanu haiduna masi haibanatana karibu haigani haiduna haire. Madurgi de bantu su Balmiki bo munna yengduna lekhi. Madura Balmiki na kari pamino nang pamip se haiduna hangi. Wahayuta matamda bantu sawduna Balmiki gi makajai dur kopal set lawa thai. Madurgi di Balmiki su sawduna nang naril yamna leibra napad khutha bhaiduna harke tobo mikubadura bantuna tumil layu haiduna mami khani yengladuna haire. Makoini tumina dumak thongminarakduna scooter tongminaraduna mayum thamna lai. Madurgi di Balmiki nare afaba thaba ma tawduna hero hek saba loibaga hekte villain olai kamai tawunu khangdi haiduna haire. Madurgi di bantu nare khara kanna yegra malini haiduna haire. Wahiduta matunda Balmiki gari du khamladuna kumtharo haiduna machana padura haire. Haluraba mapabu phutalaba matungda nungaitaba phawgadrade haidadana nangna aibo mukkalem nabiribani ne haiduna haire. Ahing chupajema nang sorok asir aibo dum lephanduna thamdribara karigidamukta phuribana hairo haiduna haire. Madura bantu nare maramdi nang ase aigi panate aduga aigisina nangi nachana panate haiduna haire. Madura Balmiki na karinu mana ngaling basibo haiduna adu taragadi nang asidi atiyadagi popop tarakpara haiduna hangi. Madurgi bantu nare tarak panate nang na mun mani haiduna haire. Wahayuta matamda Balmiki chap yongduna gyan mangduna lekhi. Mahaki scooter adusu tata amna thomtalamduna chatkhi. Madurgi di Balmiki na nokpet tawduna haire. Sahi kumungabu hena koma da leiba nurse aduna wari ma liraga nang heta thajururi bane. Madura bantu nare ainadi nangonda nurse haiba wafam asi pankhiba leitena masinadi asengmani haibasi adumuk takcharabani. Madurgi di Balmiki su pakatuna phamthare banduna makatare pare adu tare hayo aigi pasi Ramachandra natabara haiduna hangi. Madurgi di bantu su mapada baba kompadagi Balmiki haiduna kaure aina ngangorigi nangsi wathi ngangaduna chabeng ngangaduna dumuk lakhibani. Haujikti ngangu kadroge haiduna haire. Pakhum piu haiduna banduna haire. Wahayuta matamda Balmiki haire aigi asengba icha adugi nungainaba yaifanabagi damuktani haiduna haire. Wahayuta matamda bantuna magi nungaibagi sarukaduri mangwana pikre. Tawbutabu nangna aigi punsi asi norok walalibasana karigino. Madurgi di bantuna sawduna makhatare nangna aigi pada kalak mihoba phawkhiba natra maramdi nangdi makhada adumak lehore aduga aigi pana yam successful oiba misak ama oire masi nang khangbada yamna wakhi nang mangonda direct laman khumadi ngamkhide maramaduna aigi through dagi nangna Ramachandra da sahi komanga si numit khudingi pungjing khudingi adumak laman khumduna leiribani natra asuk kanba dandi sibu nangna engonda pibiribani ne aina nangi damakta kari mangna basenkhre. Bantuna tariba bottle adu khongaladuna sor phulamani ising ase thau haiduna mahana Balmiki de ising adu pithai. Balmiki nare masigi wafam sing ase nangna mingon haiba taragadi aidi pungang mang mahaibu oiragani aigi sagi punsi suloiragani aina wonda khoramduna haijari haiduna re. Wahayuta matamda bantuna sawduna re aidi nanggumba dawnam tawba yamna selfish oiba mi nate karigumba makhoina ai ase makhoigi asengba machana pani haibase khangkiba taragadi nangi nachana pa adudi ne konungdagi sorokta laani ikang khangawduna mahaki mamadu medam onkhagani mapaduna mahaki boss oikrani. Karigumba mahana clerk amasi mahaki mapani khangpa taragadi depression dagi mahak mathanda thori yaduna sijakhrani. Aina mayamsigi khalaga leibigi damuktani hoji phawba ina tumina leiribasi aduga karigumba nangi asengwa wafam asi aibu yokpira iba imadura khangkiba taragadi ahamada mahaki thamoi kaiduribani. Aibu yopi thapirakliba aibu sangom pithaktuna chawlo yolkliba imasigi thamoi di thugaiba ngamoi aduga lan thumgi damakta kanagumba misak amagi mama bo ina munbasu ngamoi. Maduragi bantuna mamita mapi rachelatun haire ai lan thumka amta pamjaba mi nate aibu ngapiu aduga lan thum singado ai sirakana pura chakho haiduna haire.
ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯟꯇꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯒꯤ ꯃꯅꯥꯛꯇ ꯕꯥꯜꯃꯤꯀꯤ ꯆꯪꯁꯤꯜꯂꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯔꯤꯝꯇ ꯄꯥꯝꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯁꯦꯡꯕꯁꯤ ꯈꯪꯂꯒ ꯅꯪꯉꯣꯟꯗ ꯀꯥꯟꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯕꯥꯜꯃꯤꯀꯤꯅ ꯕꯟꯇꯨꯗ ꯍꯪꯉꯤ ꯃꯗꯨꯗ ꯕꯟꯇꯨꯁꯨ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯤꯡꯇꯝꯕ ꯐꯪꯉꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯖꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯁꯨ ꯅꯤꯡꯇꯝꯕ ꯐꯪꯉꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯪꯅꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯌꯥꯃꯔꯨꯝ ꯍꯣꯠꯅꯖꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯄꯥꯎꯈꯨꯝ ꯑꯗꯨ ꯐꯪꯂꯦ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯨꯡꯑꯣꯏꯁꯨ ꯑꯣꯏꯔꯝꯗꯅ ꯑꯩꯅ ꯃꯗꯨꯕꯨ ꯊꯤꯖꯔꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯁꯨ ꯕꯥꯜꯃꯤꯀꯤꯗ ꯌꯥꯝꯅ ꯀꯥꯎꯅ ꯍꯥꯏꯔꯛꯏ ꯕꯥꯜꯃꯤꯀꯤ ꯃꯆꯥꯅꯨꯄꯥꯅ ꯕꯥꯜꯃꯤꯀꯤꯗ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯥꯜꯃꯤꯀꯤꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯕꯥꯜꯃꯤꯀꯤ ꯃꯣꯏꯅ ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯅꯦ ꯅꯪꯁꯦ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯎꯕ ꯃꯇꯝꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯅꯪꯅ ꯅꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯉꯝꯖꯔꯣꯏ ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯪꯕꯨ ꯏꯄꯥꯅꯦꯅꯁꯨ ꯈꯜꯂꯔꯣꯏ ꯅꯔꯥꯏꯕꯛ ꯊꯤꯗ ꯍꯥꯏꯗꯨꯅ ꯕꯟꯇꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯕꯟꯇꯨꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯒꯥꯔꯤꯒꯤ ꯏꯟꯁꯨꯔꯦꯟꯁꯁꯨ ꯐꯪꯒꯅꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯔꯣꯟꯕ ꯋꯥ ꯑꯁꯤ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯕꯒꯤ ꯏꯟꯁꯨꯔꯦꯟꯁ ꯑꯃꯁꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯟꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯗꯨ ꯃꯁꯥ ꯉꯝꯗꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯧꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯂꯧꯔꯨꯅꯨꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯅꯥꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯒꯤ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯕꯒꯤ ꯏꯅꯣꯠ ꯑꯃ ꯀꯥꯈꯠꯂꯛꯏ ꯃꯔꯝꯗꯤ ꯃꯃꯥꯗꯨꯅꯗꯤ ꯕꯟꯇꯨ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ARKꯁꯨ ꯃꯌꯥꯅꯨꯄꯥ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯃ ꯀꯧꯔꯗꯨꯅ ꯂꯥꯌꯦꯡꯍꯟꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ARKꯅ ꯍꯥꯏꯔꯛꯏ ꯕꯥꯜꯃꯤꯀꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯕꯟꯇꯨꯗꯨ ꯀꯧꯅꯤ ꯑꯩ ꯃꯉꯣꯟꯗ ꯊꯦꯡꯛꯁꯀ ꯍꯥꯏꯒꯗꯕ ꯈꯔ ꯂꯩ ꯃꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯌꯥꯅꯨꯄꯥ ꯑꯁꯤ ꯑꯩꯅꯅꯤ ꯂꯥꯌꯦꯡꯉꯤꯕꯁꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯈꯜꯂꯤꯕꯅꯤ ꯕꯟꯇꯨꯅꯗꯤ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯇꯨꯅ ꯑꯃꯥꯖꯣꯟꯒꯤ ꯗꯦꯂꯤꯚꯔꯤ ꯇꯧꯔꯝꯕ ꯑꯗꯨꯃꯥꯏꯅ ꯄꯦꯀꯦꯖ ꯑꯗꯨ ꯊꯝꯃꯝꯗꯨꯅ ꯆꯠꯈꯤꯕꯅꯤ ꯂꯥꯌꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯕꯅꯤ ꯑꯩꯕꯨ ꯊꯥꯒꯠꯀꯤ ꯂꯩꯇꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯀꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯨꯝ ꯇꯧꯗꯨꯅ ARK ꯑꯃꯁꯨꯡ ꯗꯣꯛꯇꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯌꯦꯠꯅꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯅ ARKꯕꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯚꯔꯗꯤ ꯈꯟꯅꯍꯧꯔꯨꯅꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯁꯥꯎ ꯇꯥꯔꯒꯗꯤ ꯗꯣꯛꯇꯔꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤꯟꯕ ꯌꯥꯏ ꯗ꯭ꯔꯥꯏꯚꯔꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯁꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯌꯁꯨꯅꯁꯨ ꯃꯄꯥꯗꯨꯕꯨ ꯀꯧꯊꯣꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯌꯁꯨꯅ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯄꯤꯕꯕꯨ ꯑꯣꯏꯔꯣ ꯍꯤꯗꯥꯛ ꯄꯤꯕꯕꯨ ꯑꯣꯏꯔꯣ ꯔꯥꯃꯆꯟꯗ꯭ꯔꯗ ꯗꯥꯏꯔꯦꯛ ꯄꯤꯗꯦ ꯃꯈꯣꯏꯅꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯗꯦ ꯃꯇꯧ ꯑꯗꯨ ꯕꯟꯇꯨꯅ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯌꯦꯡꯖꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯁꯨ ꯂꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ARKꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯔꯥꯡ ꯂꯥꯛꯇ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗ ꯔꯥꯖꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯣꯅ ꯀꯅꯥꯝꯇꯅꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯔꯥꯖꯀꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ARKꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯄꯥ ꯅꯥꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯪꯒꯗꯕꯅꯤ ꯅꯃꯥ ꯅꯄꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯈꯣꯏꯅ ꯂꯃꯟ ꯇꯣꯜꯂꯤꯕꯅꯤ ꯂꯃꯟꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯁꯤꯡꯒꯗꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯕꯟꯇꯨꯁꯨ ꯅꯥꯀꯟꯗꯒꯤ ꯇꯥꯗꯨꯅ ꯂꯩ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯃꯥ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯤꯇꯣꯞ ꯇꯧꯅ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯁꯨ ꯂꯩ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯁꯦ ꯅꯨꯄꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥꯎꯟꯇꯔ ꯑꯗꯨꯗ ꯂꯥꯛꯏ ꯕꯤꯜ ꯑꯁꯤ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯥꯛ 20,000 ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯥꯎꯟꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯎꯟ ꯐꯤꯒꯔ ꯑꯣꯏꯍꯜꯂꯨ ꯑꯗꯨꯒ ꯂꯥꯛ 10 ꯑꯣꯏꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯥꯎꯟꯇꯔ ꯑꯗꯨꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯔꯥꯎꯟ ꯐꯤꯒꯔ ꯑꯣꯏꯍꯜꯂꯨ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯛ 2 ꯃꯉꯥꯏ ꯀꯔꯤꯒꯤꯅꯣ ꯂꯥꯛ 10 ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯃꯁꯨ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤ ꯃꯁꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯅꯧꯕ ꯂꯥꯛꯄ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤ ꯃꯍꯥꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯆꯥꯅꯕꯅꯤ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯀꯥꯟꯅꯕ ꯃꯁꯤ ꯅꯨꯄꯥꯗꯨꯁꯨ ꯄꯩꯁꯥ ꯆꯥꯗꯨꯅ ꯀꯥꯟꯅꯕ ꯑꯗꯨꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯥꯜꯃꯤꯀꯤ ꯑꯃꯁꯨꯡ ꯕꯟꯇꯨꯒ ꯂꯣꯏꯅꯅ ꯃꯃꯥꯒ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯗ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯀꯔꯤꯝꯇꯕꯨ ꯔꯤꯌꯦꯛ ꯇꯧꯗꯦꯅꯦ ꯀꯔꯤꯒꯨꯝꯕ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯣꯁꯄꯤꯇꯥꯜꯗ ꯃꯗꯨꯒꯤ ꯐꯤꯕꯝꯗ ꯅꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯇꯥꯔꯒꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯞꯂꯗꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯄꯥꯟꯗ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯉꯥꯡꯗꯨꯅ ꯂꯩ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯕꯨ ꯈꯪꯖꯔꯨꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦꯗ ꯃꯈꯣꯏꯒꯤꯗꯤ ꯄꯤꯔꯥꯡꯁꯤ ꯐꯥꯎꯕ ꯌꯣꯟꯊꯣꯛꯈꯤꯕ ꯖꯥꯠꯂ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕ ꯄꯤꯔꯥꯡ ꯌꯣꯟꯕꯕ
Matai Mano wari nintina sanadi, Mazano Paduna, Mitop Kitapta, Lay Puduna Lay, Adoga Maseno Padre Aroivini, Makoy Lantum Singadubo, Sumna Java to Mina, Sum Locha Toloctore, Paul Mikinari, Nanga do the Catogano, Moytoni Cosito the Sano, Madrugidi Mamba Sanchilla Dunare, Kariluning a city, Mapamsa, Siana Nushina Warisanaida, Madura Balmkinare, I wonder some Yomadugi Matanda, some Warisana Vanida. Mafamadugi Mungi missing a today, Ambagamogo Walishanade, Kanasen Pusuyaude, Mamma Topol winning Hingnay, Yamanunga Mungamagi example P. White Aragadi, Makoi Mungasibu Bibi Aribani, Mahomadude, Ano Boyuki Saragacha Mane Hadunare, why do Tamatam the Bantunare, Mafamadu Sorkataragadi, none of Mafamadugi Jagusabi Absaratare, Mafamaduda Marie Matani, Lady Singado, Amana Amagi, Mating Amatapangade. Asumna sum tawbu taragadi aisi ai pa do mang khibatare haidun hare wahidu ta matam na balmiki na pakaladuna tumina nga ngu haidun hare madagi balmiki hare karino aseng bai pa haibo nangge aseng na pa de aini karigo masi wafam se amu hana hare kwata gari na ma se aina diesel pitak laga ai thada mekhe chuze tuna sidru bini haidun hare madagi bantu hare karigo nang ima pusalagli basna maduru balmiki hare ai siba matam dagi na wona karimti effect le roine maramadun nama pusala putawa Madurgidi Bantunare, Ayaduda Kandi, Yumadura Chang the Bayaro Hadunare, Wahiduta Matamda Balmiki Haki, Abamatan Mamana Kador Hadunare, Ubavase Habamali, Simpite Hadunare, Madurgidi Bantuna Makatare, Seiko Manga Sinan of Madura Nangina Chanapana, Kalichari, Kari Tali, Kari Seli Haduna, Dumaki and Kivanatra, Isuma Madura Notiki Zatuna, Koibavasi Hidal Takshavra, Kari Tori, Makisheva Togduribini Hadunare, Wahiduta Matamda Balmiki, Amasawi, Madura. Bantun Hari, Abdu Taptago, none of Madura Nagi Raskumargi, Seba Toguna, Adam Lake Kivani, Akuba Party in Tony, Maramadura, Igining Togudu, Ina Sebato, Chakatigan Sakani, Mudrugidi Balmikinare, Nanane, Ramachandragi Manak the Hekshang Kumikubatuda, Mahana Masagi ESC, Masak Kankini, Maramaduna Suksang Lavasei Kumangasi, Nangu Mangondagi Lam Tamlibani, Aduga Nana Karikum Madura, Amutabu Hekshang Kitaragadi, Nangdi Marata Akrani. Nangdi Karbu Makalgi Mino Haitaragadi, Sandal Napachungam Amukumbani, Sandal Amadagi, Helokto, Umatamda, Kalai, the Loma, Amunaf Kituribani, I Nangu Mapamadura, Sunam Napalo Hadunari, Wajuta Matana Bantunari, I Ginimita Nana Mapamadura, I was Oidal Sangangani, Amasung, Tonga Sunanga, Long Hangadura, Kopsunduri Hadunari, Wajuta Matamda, Balmikidi, Yam Karim Nadunas, Way Oiro Hadunari. Tawatabu Bantunadi, Maki confidence Kaloina, I'm a Pamadura, Sweden Lakani Hadunare. No one of Matamadi, Dr. Aduna, Ramachandrabu Yangrule, Mahaki BP go on relay. Maduragidi, Purilepa Matamda, Tisha Litkano, Sumnagi, Kudamban Puri Lilu Hadunare. Wahiduta Matamda, Eraka Sanchalatuna, Namu Dr. Rona Tragana, Taylor, Purilepa Hekchanadura, the Rivisakarino Hadunachay. Maduragidi, Dr. Adunare, Tisali Taragadi Kudang Takatapa Yaroi. Aduga Kariguba Kudam Panpuri Taragadi, Kudam Tankaloi, Abidi Yam stretching Tawroi, Maramaduna, Kudam Pampuri Lilu Haribini Hadun Hare, ARK Amusung, Dr. Asi, Maray Yamni Yane, Madrugiri Dr. ARK Hare, Anaba Missy Yam Tuna Pagahel Kai Taragadi, Mark your Wakalasi Yam no I Batai. Maramadura Mark him like the legator missing Asi, Mark Wakal no I had a meet him with a bunny. Tasina Nangudi, Mahaki Malakale Henning Day, Quali Pabdi, Mahapu can be a kiba, Kariba Mahaki do Bantu. Mapu Mapamasitako Wamsung Mapu, Nayano Pagimanak the Tamuidan Hare, Tanjaduna Nurse Aduna, BPC normal tare Hadun Hare, Wahai to Tamatan the Bantuki Maming Panmatan the BP Power normal tare, Maramaduna Bantubuko Waidun Hare, Bantu have a mumming sita of Matanda, Somlakan the D, Yasudi, Kodogam Sogot Pahdo Ki, IBD Mahaki, Machai competitor do Mayu Madura Lakani Kanmatamda, Mahayam Sonic Kibani, Somlakan the Balmikina, Bantubu Makoigi. ARK Mayu Madura Kong the Bugidamata, Maunadi, a thing Makia Piki. Maduragidi, Dr. Aduna, Kogadabni have a wide tower Matanda. ARK Nare, no Adu the Dinanga, Bantu, Panbamatam, the Yam Yakidabudai, Nasina Kagidam Tiari, no Hydun Hangi. I wakan Hong, Paini Hydunare, Nasina Mahana Wakal Hong Pagimara Masidi, Bantuna Maki Machano Paduki Mak Tang Tamladuna, Mahapu Mapam Madura Kogadabni Hyduna, Blake Melto Wagini. Maduragidi Bantu Ponta Wadana Makoisu, Bantu the Ponta without the Hare, ARK Balmiki the Bantu the Ponta Wabimatamda, Mau Officer Thagatchari Hadunare, Tabagato Togala Haduna, Dr. Adun Hare, Alu Taragadi Karija Dripa Haduna, Balmikina Mohare, Wahiduta Matamda,
ꯗꯣꯛꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯃꯗꯨꯗ ꯌꯥꯔꯛꯀꯦꯅ ꯍꯥꯏꯔꯦ ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯄꯤꯗꯣꯔꯤꯕꯅꯣ ꯑꯩꯅ ꯄꯤꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯕꯛ ꯄꯤꯗꯣꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔ ꯐꯥꯎꯕ ꯕꯥꯜꯃꯤꯀꯤꯗꯤ ꯕꯟꯇꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯕ ꯌꯥꯈꯤꯗꯦ ꯃꯗꯨꯗ ꯌꯥꯔꯛꯀꯦꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯑꯗꯨꯃꯛ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃ ꯑꯗꯨꯝ ꯄꯤꯔꯗꯨꯅ ꯁꯨꯡꯀꯧ ꯀꯧꯔꯛꯇꯦ ꯀꯔꯤꯅꯣ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯐꯣꯟ ꯇꯧ ꯍꯥꯏꯗꯨꯅ ꯕꯥꯜꯃꯤꯀꯤꯗ ꯍꯥꯏ ꯕꯥꯜꯃꯤꯀꯤꯅ ꯕꯦꯇ꯭ꯔꯤ ꯂꯣ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯝꯕꯔ ꯄꯤꯔꯣ ꯑꯩ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯖꯔꯦ ꯑꯩ ꯇꯧꯖꯔꯒꯦ ꯁ꯭ꯋꯥꯏꯗ ꯅꯦꯠꯋꯥꯛ ꯐꯪꯗꯦ ꯃꯄꯥꯟꯗ ꯇꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯕꯥꯜꯃꯤꯀꯤ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯅ ꯕꯟꯇꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯨꯡꯌꯪ ꯆꯪꯍꯜꯂꯣꯏ ꯃꯈꯣꯏꯗ ꯅꯪ ꯑꯁꯤ ꯗꯥꯏꯔꯤꯌꯥ ꯇꯧꯔꯦꯅ ꯍꯥꯏꯖꯟꯒꯅꯤ ꯅꯣꯡꯃꯗ ꯂꯤꯇꯔꯤꯟ 5-6 53 ꯆꯪꯉꯤꯒ ꯍꯥꯏꯗꯣꯔꯤꯕꯅꯤ ꯅꯪ ꯂꯥꯛꯄ ꯌꯥꯔꯔꯣꯏꯅ ꯍꯥꯏꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯐꯣꯟ ꯍꯦꯛ ꯊꯝꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯃꯗꯨꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯀꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔꯒꯤ ꯃꯆꯥꯅꯨꯄꯥꯒ ꯐꯝꯃꯤꯟꯅꯔꯤꯁꯤ ꯎꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯏꯟ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯜꯃꯤꯀꯤ ꯆꯪꯁꯤꯜꯂꯛꯏ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯪꯕꯨ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯎꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯟꯗꯤ ꯃꯍꯥꯛꯅ ꯅꯪ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯉꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯔꯋꯥ ꯆꯧꯊꯀꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯎꯖꯅꯤꯡꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯑꯩꯅ ꯀꯤꯗꯅꯦꯞ ꯇꯧ ꯇꯥꯔꯒꯗꯤ ꯄꯥꯈꯠꯇꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯇꯟꯖꯥꯗꯨꯗ ꯕꯥꯜꯃꯤꯀꯤꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯁꯤꯒꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯑꯩꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯆꯪꯕꯤꯔꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯕꯩꯀꯨꯟꯊꯄꯨꯔꯝꯗ ꯆꯪꯉꯛꯏ ꯕꯩꯀꯨꯟꯊꯄꯨꯔꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯥꯜꯃꯤꯀꯤꯅ ꯕꯟꯇꯨꯕꯨ ꯎꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝ ꯁꯤꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯍꯧꯔꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯆꯪꯖꯔꯛꯄꯅꯤ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯁꯨꯅ ꯔꯥꯃꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯥ ꯌꯣꯟꯐꯝꯗ ꯂꯩꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯍꯦꯗꯐꯣꯟ ꯑꯃ ꯇꯥꯗꯨꯅ ꯂꯩꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯒꯤ ꯄꯩꯁꯥꯁꯨ ꯄꯤꯔꯝꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯑꯗꯨ ꯃꯈꯥ ꯇꯥꯏ ꯑꯩ ꯂꯣꯏꯅ ꯊꯥꯔꯛꯑꯒꯦ ꯄꯩꯁꯥ ꯍꯦꯟꯅ ꯄꯤꯔꯁꯨ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯦꯌꯔꯀꯦꯅ ꯕꯟꯇꯨꯕꯨ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯄꯥꯁꯤꯅ ꯅꯪ ꯉꯁꯤ ꯑꯩꯈꯣꯏꯒ ꯎꯅꯍꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯎꯅꯕꯗ ꯀꯤꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩ ꯃꯥꯡꯗ ꯂꯦꯞꯄꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯕꯟꯇꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯅ ꯀꯧꯁꯤꯜꯂꯤ ꯕꯟꯇꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯇꯧꯕꯇꯕꯨ ꯏꯄꯨ ꯍꯥꯏꯅꯗꯤ ꯀꯧꯕ ꯉꯝꯖꯗꯦ ꯔꯥꯃꯆꯟꯗ꯭ꯔꯅ ꯕꯟꯇꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯑꯃꯁꯨꯡ ꯍꯧꯒꯠꯂꯗꯨꯅ ꯆꯪꯁꯤꯜꯂꯗꯨꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯃꯁꯨꯡ ꯅꯁꯥ ꯅꯎꯁꯨ ꯌꯥꯝꯅ ꯀꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯕꯟꯇꯨꯕꯨ ꯊꯥꯒꯠꯂꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯃꯆꯟꯗ꯭ꯔꯅ ꯕꯟꯇꯨꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕ ꯑꯁꯤꯗꯤ ꯌꯨꯝ ꯑꯁꯤꯕꯨ ꯀꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯀꯝꯄꯅꯤ ꯁꯨꯕꯨꯁꯨ ꯀꯜꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯄꯨꯝꯕꯁꯨ ꯀꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯌꯥꯔꯛꯀꯦꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯒꯗꯕ ꯑꯗꯨꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯟꯇꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯂꯣꯞꯄꯨ ꯀꯌꯥ ꯐꯪꯖꯒꯦꯅ ꯍꯥꯏꯗꯨꯅ ꯌꯥꯔꯛꯀꯦꯅ ꯍꯥꯏꯔꯛꯏ 50 ꯐꯪꯕꯅꯤ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯇꯧꯔꯒ ꯂꯨꯄꯥ 10,000 ꯑꯃꯨꯛꯇꯤ ꯂꯦꯝꯃꯤ ꯐꯔꯦ ꯑꯩ ꯂꯥꯛ ꯑꯃ ꯄꯤꯔꯒꯦ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯣ ꯊꯕꯛ ꯑꯗꯨ ꯇꯧꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯇꯧꯕꯇꯕꯨ ꯕꯥꯜꯃꯤꯀꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨ ꯄꯤ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯅꯆꯥꯅꯨꯄꯥꯁꯤꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯃꯇꯝꯗ ꯅꯪꯅ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯪꯅ ꯊꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯕꯟꯇꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯣꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯌꯥꯔꯛꯀꯦꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯑꯄꯥꯝꯕ ꯀꯥ ꯑꯃ ꯈꯜꯂꯣ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯂꯩꯔꯣ ꯃꯗꯨꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯀꯔꯤꯕꯨ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯃꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯔꯛꯀꯦꯅ ꯍꯥꯏꯔꯛꯏ ꯆꯥꯒꯦꯔꯥ ꯊꯛꯀꯦꯔꯥ ꯇꯨꯝꯒꯦꯔꯥ ꯌꯨꯡꯒꯦꯔꯥ ꯅꯪꯅ ꯊꯧ ꯀꯩ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯥꯜꯃꯤꯀꯤꯗ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯌꯥꯔꯛꯀꯦꯅ ꯅꯪꯒꯤ ꯅꯄꯥꯁꯤꯗ ꯀꯗꯥꯅꯤ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯅ ꯃꯄꯥꯒꯤ ꯑꯦꯛꯇꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯊꯨꯒꯥꯏꯔꯤꯕ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯁꯦ ꯃꯁꯤꯁꯤꯡ ꯑꯁꯤ ꯑꯩꯅ ꯑꯃꯨꯛ ꯂꯣꯏꯅ ꯁꯝꯖꯤꯟꯗꯣꯔꯤꯕꯅꯤ ꯊꯕꯛ ꯌꯥꯝ ꯇꯧꯒꯗꯕ ꯂꯩ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯁꯦꯟ ꯅꯨꯄꯥꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ ꯃꯤꯁꯤꯡ ꯑꯁꯤ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ ꯃꯤꯁꯤꯡꯒꯤ ꯄꯣꯠꯂꯣꯏꯕ ꯐꯥꯎꯕ ꯑꯩꯗꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯀꯣꯛ ꯁꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯪꯗꯤ ꯅꯁꯥꯃꯛꯅ ꯑꯣꯏꯗꯕ ꯄꯣꯠ ꯑꯗꯨ ꯃꯤꯉꯣꯟꯗꯗꯤ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯉꯥꯡꯂꯤꯕ ꯑꯁꯤꯗꯤ ꯁꯥꯔ ꯑꯁꯤꯗꯤ ꯄꯨꯔꯥ ꯑꯅꯩꯕꯤ ꯃꯤꯁꯛꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯗꯨꯒꯤꯗꯤ ꯃꯁꯦ ꯅꯨꯄꯥꯗꯁꯨ ꯃꯥꯒꯤꯁꯤꯕꯨ ꯑꯩꯕꯨ ꯊꯥꯒꯠꯂꯤꯕ꯭ꯔꯥ ꯁꯤꯙꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯪꯗꯨꯅ ꯂꯩꯍꯧꯏ ꯃꯐꯝ ꯑꯗꯨꯗ ꯅꯟꯗꯅꯤ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯅ ꯅꯟꯗꯅꯤꯕꯨ ꯎꯅꯔꯝꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ ꯔꯥꯖꯀꯤ ꯑꯦꯡꯒꯦꯖꯃꯦꯟ ꯅꯨꯃꯤꯠꯇ ꯊꯦꯡꯅꯈꯤꯕꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤꯕꯗꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯟꯗꯅꯤꯁꯨ ꯈꯪꯕ ꯁꯥꯗꯨꯅ ꯕꯟꯇꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯧꯕꯇꯕꯨ ꯅꯟꯗꯅꯤꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯃꯗꯨꯗꯒꯤ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯁꯦ ꯇꯁꯦꯡꯅ ꯈꯪꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯃꯨꯛ ꯈꯪꯅꯔ ꯂꯣꯏꯔꯦ ꯃꯤꯁ ꯋꯥꯔꯜꯒꯤ ꯊꯕꯛꯇꯤ ꯃꯥꯒꯤ ꯐꯦꯟꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯍꯥꯏꯕꯗꯨꯅꯤ ꯐꯦꯟꯁꯤꯡꯒꯤ ꯃꯃꯤꯡ ꯈꯪꯒꯗꯕꯗꯤ ꯅꯠꯇꯦꯗꯅ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯒ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯗꯤ ꯁꯛ ꯑꯗꯨꯝ ꯐꯖꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯅꯪꯕꯨ ꯉꯥꯎꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯀꯦꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯟꯗꯅꯤꯗ ꯐ꯭ꯂꯠꯇꯤꯡ ꯇꯧꯕ ꯍꯧꯖꯤꯟꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯁꯨ ꯊꯣꯛꯂꯛꯏ ꯅꯟꯗꯅꯤꯅ ꯔꯥꯖ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗꯒꯤ ꯈꯔ ꯇꯝꯃꯨ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯐꯦꯟꯅꯤ ꯃꯗꯨꯒꯤ ꯔꯥꯖꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯅꯝꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯠ ꯑꯁꯤ ꯄꯦꯟꯅꯕꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯟꯗꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯅꯪꯁꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯗꯨꯅ ꯈꯨꯇꯨꯝ ꯊꯤꯜꯂꯝꯕꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯨꯄꯤꯅꯒ ꯇꯣꯏꯅ ꯇꯣꯏꯅ ꯈꯨꯇꯨꯝ ꯊꯤꯜꯂꯝꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯅꯨꯄꯤꯅ ꯉꯥꯎꯔꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯕꯤꯔꯅꯨꯀꯣ ꯑꯗꯨꯒ ꯅꯨꯄꯤꯅ ꯈꯨꯇꯨꯝ ꯊꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯈꯔ ꯍꯔꯥꯎꯕꯤꯌꯨ ꯁꯥꯎꯕꯤꯔꯨꯅꯨ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯇꯤꯚꯤ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯥꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯅ ꯂꯨꯄꯥ 10 ꯄꯤꯔꯗꯨꯅ ꯁꯤ ꯑꯃꯇ ꯄꯥꯏꯌꯣ ꯑꯗꯨꯒ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯃꯍꯥꯛꯀ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯃꯇꯥ ꯑꯁꯤ ꯀꯅꯥꯅꯣ ꯑꯝꯇ ꯈꯪꯅꯒꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯔꯣꯛꯀꯗꯧꯔꯒꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯥꯝꯃꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯕꯟꯇꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩꯗꯤ ꯅꯪꯗꯤ ꯍꯥꯞꯄꯦꯟ ꯑꯃꯒ ꯁꯦꯠꯂ ꯂꯩꯔꯝꯕꯁꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯦꯅ ꯈꯜꯂꯨꯔꯦ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯃꯤꯅꯥꯏꯑꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯣꯠ ꯁꯨꯠ ꯇꯥꯏ ꯇꯧꯔꯒ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯟꯇꯨꯗ ꯆꯩꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯟꯇꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ARKꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯌꯨꯝ ꯑꯁꯤꯕꯨ ꯀꯝꯗꯧꯒꯦꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯟꯇꯨꯅ ꯌꯨꯝ ꯅꯠꯇꯦꯅꯦ ꯃꯁꯤꯗꯤ ꯀꯣꯅꯨꯡꯅꯤꯅꯦ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯅ ARKꯗ ꯍꯥꯏꯔꯛꯏ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩ ꯋꯥꯐꯝ ꯑꯃꯇꯗꯤ ꯍꯪꯖꯒꯦ ꯅꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯅ ꯃꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯄꯨꯂꯤꯁꯇꯤ ꯀꯔꯤꯝꯇ ꯊꯕꯛ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯤꯕꯨ ꯇꯧꯗꯣꯔꯤꯕꯅꯣꯅꯦ ꯃꯈꯣꯏꯅ ꯇꯧꯕꯕꯨ ꯀꯔꯤꯕꯨ ꯉꯝꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤ ꯍꯥꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯦꯖꯨꯑꯦꯜ ꯑꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯅ ꯀꯅꯥꯝꯇ ꯂꯩꯇꯦꯗ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯌꯥꯔꯛꯀꯦꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕꯁꯦ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯛꯅꯤ ꯈꯨꯗꯝ ꯆꯥꯡꯌꯦꯡ ꯐꯖꯅ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯉꯝꯃꯣꯏ ꯄꯨꯂꯤꯁꯅꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯀꯤꯒꯅꯤ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁꯅ ꯀꯤꯕꯗꯤ ꯀꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯀꯤꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ARKꯁꯨ ꯍꯣꯏ ꯌꯥꯏ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯥꯏꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯊꯥꯂꯤꯅ ꯂꯩꯔꯤꯕ ꯄꯣꯔꯠ ꯑꯗꯨꯗ ꯂꯥꯛꯏ ꯄꯣꯔꯠ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯥꯂꯤꯒꯤ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯁꯥꯔ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯒ ꯂꯦꯞꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯒꯤ ꯊꯥꯂꯤꯁꯨ ꯄꯣꯔꯠ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ARK ꯑꯃꯁꯨꯡ ꯕꯟꯇꯨ ꯋꯥꯔꯗꯨꯅ ꯍꯨꯃꯥꯡ ꯇꯩꯊꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯏ ꯊꯥꯂꯤ ꯊꯣꯛꯂꯛꯇꯨꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯊꯥꯂꯤ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯅꯦ ꯅꯪꯅ CEOꯒ ꯑꯣꯏꯅꯤꯡꯗꯅ ꯀꯝꯄꯅꯤꯒ ꯂꯩꯅꯤꯡꯗꯅ ꯇꯧꯔꯤꯕ ꯆꯧꯀ꯭ꯔꯤꯒ ꯐꯝꯅꯤꯡꯂꯤꯕ ꯐꯥꯎꯟꯗꯔ ARK ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯅ ꯆꯪꯍꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯥꯂꯤꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯈ꯭ꯔꯖꯥꯠꯅꯤꯗ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯄ꯭ꯂꯦꯟ ꯑꯃꯨꯛ ꯇꯣꯡꯉ ꯂꯥꯛꯏ ꯃꯐꯝ ꯑꯁꯤꯗ ꯀꯥꯔ ꯑꯃꯨꯛ ꯇꯣꯡꯉ ꯂꯥꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨꯃ ꯑꯣꯏꯔꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯥꯔꯤ ꯂꯤꯊꯣꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ARK ꯑꯗꯨ ꯊꯥꯂꯤ ꯎꯅꯕ ꯆꯪꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯂꯤꯒꯤ ꯃꯤꯅ ARKꯒꯤ ꯃꯊꯕꯥꯛꯇ ꯏꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯊꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯄꯅꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯕꯟꯇꯨꯅ ꯎꯕ ꯃꯇꯝꯗ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯟꯇꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯏꯟꯊꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕు ꯇꯞ ꯇꯥꯅ ꯐꯨꯕ ꯌꯥꯕ ꯐꯨꯊꯔꯛꯏ ꯐꯨꯊꯔꯛꯄ ꯃꯇꯝꯗꯗꯤ ꯃꯉꯣꯟꯗ ꯏꯜꯂꯛꯈꯤꯕ ꯅꯨꯄꯥꯗꯨꯗꯤ ꯉꯁꯥꯏꯅ ꯐꯨꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯀꯅꯥꯅ ꯐꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕꯗꯨꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ARKꯕꯨ ꯐꯖꯅ ꯅꯥꯟꯊꯣꯛꯄꯤꯔꯗꯨꯅ ꯐꯖꯅ ꯑꯥꯏꯁꯀꯤ इसिंग पिथकलदुना पोथाहनुना थमी मदुरगिदि बंतुना महापु कनाना खुद थारक्लिबनो हाइदुना हंगी मदुर मफम मदुर लेरिबा मिसिंग अदुना हाइरे नंगना ngसाइदगि हंगलिबा मिदुदि मफम मसिदा सुपचनदुना तादुना लेरिबसिनि ngसाइने फुबल लॉइख्रे हाइदुना हाइरे मदुरगिदि बंतुना हाइरे ममांगदकि फाइल अमा हांगसे नंगि नपाना माकी मया नुपादुदा अटैक तवे मदुगि खुदम चांगिंग लेतबनिना पुलिसना मंगोदा खुद थाबा ngamde मरम अदुना कयमता तौबा ngamdre आइना नंगि मिसिंग फुबसिसु खुदम चांगिंग लेतबनिना कयमता तौबा ngamaroi मरम अदुना आइना पामदि मसिगि खनला चेनबसे लोसनबा पामी ngasi गेम से लोसनख्रजे टेबल टेनिस तौना अमन अमु थोमने अमन अमु थोमनी मदुगि महुत्ता
yam ingna tamna nusinana wari silu sangkhaga wasi sangdainabana phai masi ai opinion ni madurgi bantuna yar ke don chala gare salasi laudana ngasaina muchasi mai haujina mu phamduna cha mu thaktura leire mauna mu thari don chalaga nang ate kari haningbudi leire haiduna hare thari na su bantu da munna yengduna leikhi madurgi bantuna hare adamna munna yakano aingoda nusi phor kanin henangbo yango akhoi rajkumar duna wa ngangu yade masigi rajkumar sina su wa nganingde angakpani wa ngangna dabi movie da film kumanga da mi ngaktani tanjadu da naidu do Rolls Royce thauduna lai Rolls Royce thauduna lakpa mi kubatuda bantuna masigi gari sidi angakpani jahaz sidi lekang chalina haiduna hare kari no magi gari maming sibu RRR ga haine film dagi gari hanna release tawkrab jala haiduna hare wa yuta matam da yar kena kaino nei masi gari Rolls Royce habni ne haiduna hare gari du dagi naidu kumthare naidu bu matam da bantuna hare wa laitre ne sidi McDonald bottle dagi sengmagi haithara bu kachama nakrene gari company gi mi singna makhoi gari sida sanguma mi sing tong hai taragadi gari ga sawa loi le khrani da selfie am to bu kamina sine haiduna yam usitna bantun hare madurgi di bantuna naidu gi satina du ura bu matung hare satina siri nong dagi kan bani adu nangi satina siri thupchalaga mi gi ibu ni mahal khorangli basi nangai ga thengna dri basi yamna farabane kari gumbai ga thengna ram taragadi nangna thilambadudi kajik kadang thilambani ai de ta phoblo kai thinbini madurgi bantuna naidu gi matau tamgare nangdi gari de kum tharakpani ai de nakhoibu naiba laglabani amuana thengna dabalai khramu haiduna bantu mafam madudagi chatki mapa lakpadagi di machana pada su senthore amasung attack tawningbagi mawonga tawre tawriba matau si oke tawna mapu lega khongba dugumani mapu ek changhi matamdana kisannaraga leibado mapana yare tawgise haiduna machana pada bu themi amasung pogo yengu so haiduna thajanki asum tawdana nowalpa matamdadi amu amasung amugi mawa paga loinana makhoi Ramachandragi mayumda lai mawa mafam sida haiduna lakribasi akoi mari mata sida attack tawklibani maram maduna mafam masi yokpu matamda nangna mahagi ubaga nangi nupa sikhiba dugumna attack kapkadabani haiduna mahaki nupidubu tambiduna lai tanjaduna amusu lai madurgidi mafam madura bantu chanchalai madurgidi bantu chanchalakna amu nangi phagansi uba matamda aidi wakalasi jajat khalini haiduna chanchalai mataudu uba matamna mapaduna masi nupa se kanano haiduna hangi madura amuna aigi secretary ni haiduna khomi madura mapaduna maangna tawriba mawong asidi secretary mandi boss tumbali haiduna hare machana pida wa kai batare haiduna gari park taw so haiduna maangna bantu da so to pikhi madagi bantu na hare nana makoida wafam sing asi haidri haiduna hangi madura mapaduna kari wafam haiduna hangi madura bantu na hare board sida mahaki interest laiti habsi haidabra haiduna hangi madura madu de isu khangi na haiduna mapaduna khomi parini adu taragadi nakhoi se mapu karam kan oidribu no haiduna mahana amubu ponsili wafam sitaba matamda nupa mayumdi loina wanthagrani haiduna hare wahayuta matamda maduna nine aina wasi lotuna leriba haiduna banduna hare adaga papa haiduna su kawre wahayuta matamda kariginu nang naingoda papa kawri bade haiduna hare amugi mapadi aigisu ipani kaino haiduna banduna hare masisu yamna kesannaraduna harakpani madurgidi mapam madudagi amudu lapthong naduna layu haramduna mapalu jatki asum tawduna amusu mapam madudagi habidi bantugi manatagi tholaktuna mapagi matungi nakhi tanjadura SP do gari thokjalai SP na bantu ho matam nangdi mafam se kadori bhaiduna hangi ai mafam se thabak tawbani ne haiduna hare madura SP duna kari thabakno haiduna hangi bantuna madudi aingonda su hoji phaw haidri haida kande yengtari dana haiduna hare somdi mafam se kadobul lagli bano haiduna bantuna hangi madura Ramachandra ko unaba lakpani haiduna khomi madura bantuna ma ko unaba oro ai unaba oro chamane aingonda dum hairo haiduna hare madagi SP da hare mina ma waragadi mina ma dauna dumak leyo mafam masirai SP oitaraga su mangon security pi balakhlibani tanjadura balmiki su makhoni ne waisana badu lumdunu tai madagi bantuna re ai leina security darkar oide aidi one man army ni adugade farine army de yakhro aduga leiba sibu ngak selo haidun hare wahiduta matamna bantuna SP de bu kakseladun hare bantuna hare aise Ramachandragi hek apopo macha asengwa macha duni wafam maduta matamda SP dudi ngakpona kham thengki tanjadura rasu thole adu itaragadi mahagasina kana mahagasina pirated oiba angang aduni hojik phawa sengmani na khanduna leribani masigi wafam siri nani kanam kana khangni baiduna SP duna hangi aisu khangba kuitri haiduna hare kadaida hospital da nurse amna harakuni haiduna hare aduga khoi ni bon thongwan sin tawgi baduna khoi maning dare bana pasna ni haiduna hare ai buna lare bagi punsi da hingale aduga raspuna ina kara khunba imungda hapsan biba du tare tana
ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯦ ꯅꯔꯁꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏꯁꯤꯅ ꯀꯔꯤꯒꯤ ꯅꯍꯥꯟꯒꯩꯗꯤ ꯃꯥ ꯀꯣꯃꯥꯗ ꯂꯩꯔꯨꯕꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯅ ꯀꯔꯝꯅ ꯍꯥꯏꯔꯛꯂꯤꯕ ꯃꯥ ꯀꯣꯃꯥꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯉꯣꯟꯗ ꯈꯛꯇ ꯍꯥꯏꯕ꯭ꯔꯥ ꯃꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯒꯗꯤ ꯁꯪꯁꯥꯔꯁꯤꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯍꯥꯏꯒꯗ꯭ꯔꯅꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯔꯥꯝꯆꯟꯗ꯭ꯔꯗ ꯍꯥꯏꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯥꯏꯕꯗꯤ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ SP ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯍꯤꯗꯥꯛ ꯊꯛꯀꯦꯔꯥ ꯌꯨ ꯊꯛꯀꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗꯤ ꯌꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯗ꯭ꯌꯨꯇꯤꯗ ꯂꯩꯕꯒꯤ ꯌꯨ ꯊꯛꯄ ꯌꯥꯗ꯭ꯔꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯥꯏꯅ ꯊꯛꯑꯗꯕꯅꯤ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ SP ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯤ ꯅꯪꯗꯤ ꯀꯅꯥ ꯀꯅꯥꯗ ꯍꯥꯏꯔꯨꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯝꯇꯗ ꯍꯥꯏꯗꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯊꯟꯗꯅꯤ ꯈꯪꯉꯤꯕꯁꯤ ꯑꯗꯨꯒ ꯑꯩ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯗꯨꯝ ꯇꯧꯖꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ SPꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯁꯤꯒꯤ ꯋꯥꯁꯤ ꯂꯣꯠꯀꯗꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯂꯣꯠꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯕꯣꯝ ꯊꯥꯗꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯕꯨ ꯌꯥꯝꯅ ꯀꯥꯏꯔꯕ꯭ꯔꯅꯦ ꯃꯗꯨ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗꯒꯤ ꯏꯁꯧ ꯂꯥꯡꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯥꯖꯀꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯩ ꯃꯑꯣꯡ ꯎꯠꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯩꯅꯤ ꯍꯥꯏꯗꯨꯅ ꯕꯟꯇꯨꯅ ꯍꯥꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯔꯥꯖꯇꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯔꯥꯖꯅ ꯈꯪꯉꯝ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯒ ꯂꯣꯏ ꯀꯥꯏꯗꯣꯔꯤꯕꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯔꯥꯃꯆꯟꯗ꯭ꯔꯅ ꯈꯪꯉꯛꯄ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯑꯁꯦꯡꯕ ꯑꯗꯨꯕꯨ ꯍꯥꯏꯒꯦꯅ ꯆꯠꯄꯅꯤ ꯇꯧꯕꯇꯕꯨ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯇꯟꯖꯥꯗꯨꯅ ꯅꯟꯗꯅꯤ ꯂꯥꯛꯇꯨꯅ ꯕꯟꯇꯨꯒꯤ ꯃꯊꯨꯟꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯔꯝꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ SP ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯒꯤ ꯏꯪꯒꯤꯠ ꯑꯃꯁꯨ ꯇꯧꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯩ ꯆꯠꯈꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ SPꯅ ꯍꯪꯉꯤ ꯔꯥꯖꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯅꯊꯨꯟꯗ ꯊꯥꯔꯝꯃ ꯆꯠꯈꯤꯗꯨꯅ ꯀꯔꯤꯒꯤ ꯑꯩꯁꯨ ꯈꯪꯗꯦꯅꯤ ꯍꯥꯏꯗꯨꯅ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯑꯣꯏꯁꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯇꯤꯡꯊꯣꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯨꯠ ꯇꯤꯡꯊꯣꯔꯛꯄ ꯃꯇꯝꯗ ꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯄ ꯃꯇꯝꯗ ꯊꯦꯡꯐꯝ ꯆꯥꯗꯕ ꯖꯒꯥꯗ ꯊꯦꯡꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ SP ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ SP ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯊꯕꯛ ꯈꯨꯇꯧ ꯑꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯊꯕꯛ ꯑꯗꯨꯅꯤꯅꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯇꯥꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ARK ꯊꯣꯛꯂꯛꯏ ARKꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯪꯅ ꯊꯕꯛ ꯍꯥꯞꯄ ꯃꯇꯝꯗ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ARKꯅ ꯇꯧꯏ ꯀꯩꯅꯣ ꯑꯩꯅ ꯊꯥꯏꯅꯉꯩꯗꯒꯤ ꯃꯤ ꯑꯐꯕꯁꯤ ꯊꯤꯔꯛꯄꯅꯤ ꯇꯧꯕꯇꯕꯨ ꯉꯁꯤꯗꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯃꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ ꯃꯍꯥꯛ ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯁꯅꯥꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯟꯇꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤ SPꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯅꯣꯟꯊꯗꯨꯅ ꯀꯣꯛ ꯅꯣꯟꯖꯔꯤ ꯍꯥꯏꯔꯝꯗꯨꯅ SPꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯩ ꯆꯠꯈꯤ ꯔꯥꯃꯆꯟꯗ꯭ꯔꯅ ꯕꯟꯇꯨꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯀꯧꯁꯤꯜꯂꯤ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯖꯣꯏꯟ ꯍꯦꯛ ꯇꯧꯔꯛꯄꯗꯒꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕꯁꯤ ꯐꯪꯗꯦ ꯑꯗꯨ ꯅꯪ ꯃꯄꯥꯟ ꯊꯣꯛꯏꯗꯨꯕꯨ ꯀꯅꯥꯒ ꯎꯅꯔꯨꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ SP ꯂꯥꯛꯑꯝꯕꯅꯤ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯁꯦꯀꯨꯔꯤꯇꯤ ꯄꯤꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯂꯩꯅ ꯁꯦꯀꯨꯔꯤꯇꯤ ꯄꯤꯔꯁꯨ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ ꯃꯍꯥꯛ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯔꯥꯃꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯧꯈꯤꯕ ꯑꯋꯥꯕ ꯃꯇꯝ ꯑꯃꯕꯨ ꯀꯥꯎꯊꯣꯛꯈꯤꯕꯗꯤ ꯉꯝꯃꯤ ꯇꯧꯕꯇꯕꯨ ꯑꯋꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯃꯑꯣꯡ ꯑꯃ ꯎꯠꯄꯁꯤꯗꯤ ꯀꯥꯎꯕ ꯉꯝꯃꯣꯏ ꯃꯗꯨ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯅꯤ ꯃꯔꯤ ꯈꯔꯗꯤ ꯚꯔꯥꯗ ꯂꯩꯕ ꯌꯨꯝꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯕꯨ ꯐꯅ ꯌꯥꯝꯅ ꯀꯦꯕ ꯇꯥꯔꯒꯁꯨ ꯃꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯇꯣꯉꯥꯜꯂꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯥ ꯌꯥꯝꯅ ꯊꯝꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯑꯁꯥꯁꯤꯁꯨ ꯀꯥꯏꯈꯤꯕ ꯌꯥꯏ ꯀꯝꯄꯅꯤꯁꯤ ꯍꯧꯖꯤꯛ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯃꯈꯣꯏꯗ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯇꯦꯟꯁꯟ ꯌꯥꯝꯅ ꯂꯧꯈꯤꯅꯤ ꯏꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯁꯤꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯆꯥꯃꯨ ꯃꯊꯨꯟ ꯄꯦꯅꯥ ꯈꯣꯡꯕꯒ ꯆꯞ ꯃꯥꯟꯅꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯕꯁꯤꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃ ꯆꯦꯜꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯑꯃ ꯆꯪꯏ ꯃꯁꯤ ꯇꯧꯗ꯭ꯔ ꯇꯥꯔꯒꯗꯤ ꯄꯥꯝꯕꯤ ꯐꯥꯎꯕ ꯀꯪꯉꯦ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯗ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯟꯇꯨ ꯊꯣꯛꯂꯛꯏ ARK ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯟꯇꯨꯗ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯃꯁꯤꯗ ꯏꯃꯥꯅꯨꯄꯥ ꯏꯌꯥꯅꯨꯄꯥ ꯍꯥꯏꯗꯅ ꯈꯔꯗꯤ ꯑꯣꯟꯅꯔꯝꯕ ꯌꯥꯏ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯊꯃꯣꯏꯗ ꯑꯋꯥꯕ ꯀꯌꯥ ꯑꯃꯔꯣꯝ ꯄꯨꯗꯨꯅ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ARKꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯐꯖꯅ ꯇꯧꯗꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅꯤ ꯆꯍꯤ 7 ꯁꯨꯔꯛꯑꯦ ꯅꯤꯡꯊꯤꯖꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ARKꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗꯦ ꯑꯗꯣꯝꯅ ꯂꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯑꯃꯒꯤ ꯋꯥ ꯑꯃꯁꯤꯅ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯇꯝ ꯂꯩꯔꯦ ꯍꯟꯅꯨꯔꯀꯥꯟꯁꯤꯗ ꯀꯔꯤ ꯀꯥꯟꯗꯕꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ARKꯅ ꯍꯥꯏꯔꯛꯏ ꯑꯃꯗ ꯇꯝꯕ ꯍꯥꯏꯗꯣ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯤꯅ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯃꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ARKꯅ ꯍꯥꯏꯔꯛꯏ ꯃꯈꯥꯗꯤ ꯀꯔꯤ ꯍꯥꯏꯔꯛꯏ ꯃꯗꯨꯕꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯋꯥꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ARKꯅ ꯍꯥꯏꯔꯛꯏ
ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯕꯟꯇꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯔꯥꯖꯇ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖ ꯍꯧꯒꯠꯂꯛꯀꯦ ꯇꯧꯏ ꯌꯥꯔꯦ ꯐꯝꯃꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ARK ꯅꯕꯨ ꯔꯥꯖꯇ ꯍꯥꯏꯔꯦ ꯃꯁꯤ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯉꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯃꯇ ꯇꯥꯗꯦ ꯃꯊꯪ ꯃꯣꯏꯗ ꯂꯩꯕ ꯋꯥꯁꯦ ꯐꯖꯅꯕꯨ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯤꯔꯕꯁꯨ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤ ꯕꯟꯇꯨꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯁꯤꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯕꯟꯇꯨ ꯑꯃꯁꯨꯡ ARK ꯑꯁꯤꯗꯤ ꯌꯥꯝꯅ ꯌꯥꯅꯕ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯂꯣꯏꯅꯩ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯟꯇꯨꯁꯨ ARKꯒꯤ ꯀꯝꯄꯅꯤꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯝꯂꯗꯨꯅ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯥꯜꯃꯤꯀꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯗꯤ ꯀꯝꯄꯅꯤꯗ ꯂꯥꯛꯑꯣꯏ ꯍꯥꯏꯔꯒ ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ ꯃꯐꯝ ꯑꯁꯤꯗ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯀꯝꯄꯅꯤꯁꯤꯒꯤ ꯏꯖꯠꯀ ꯂꯣꯏ ꯃꯥꯡꯍꯜꯂꯤꯕꯁꯤ ꯑꯩꯒꯤ ꯏꯖꯠꯀ ꯂꯣꯏ ꯃꯥꯡꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯀꯝꯄꯅꯤꯅꯤ ꯃꯥꯡꯍꯟꯅꯤꯡꯉꯒ ꯃꯥꯡꯍꯟꯒꯅꯤ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯪꯅ ꯊꯧꯒꯦ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯩꯗꯤ ARKꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯑꯗꯨꯒ ꯅꯟꯗꯅꯤꯒꯤ ꯃꯥꯝ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯒꯨꯟꯗꯤ ꯈꯔꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ARKꯅ ꯃꯍꯥꯛꯄꯨ ꯐꯖꯅ ꯀꯥꯍꯜꯂꯦ ꯑꯃꯁꯨꯡ ꯔꯥꯃꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ARKꯅ ꯃꯈꯣꯏꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯤꯁꯥꯕ ꯑꯗꯨ ꯄꯥꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯑꯣꯐꯤꯁꯇꯕꯨ ꯀꯣꯐꯤ ꯊꯛꯄꯒꯤ ꯂꯨꯄꯥ ꯂꯥꯛ 5 ꯆꯪꯉꯦ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯌꯥꯝꯅ ꯇꯥꯡꯉꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯇꯧ ꯑꯗꯨꯗ ꯕꯟꯇꯨꯅ ꯃꯈꯣꯏꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯆꯤ ꯈꯠꯂꯤ ꯃꯤꯆꯤ ꯈꯠꯄꯒꯤ ꯃꯇꯧ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯅ ARKꯗ ꯑꯃꯨꯛ ꯈꯠꯆꯜꯂꯤ ꯃꯗꯨꯗ ARKꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯆꯤ ꯈꯠꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯈꯣꯏꯅ ꯃꯤꯆꯤ ꯈꯠꯂꯛꯄꯗꯨꯗ ꯑꯩꯁꯨ ꯃꯤꯆꯤ ꯈꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯃꯤꯆꯤ ꯈꯠꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ARKꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯈꯣꯏꯗ ꯍꯥꯟꯅ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯕꯟꯇꯨꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯃꯗꯒꯤ ꯁꯦꯟ ꯆꯥꯕ ꯌꯥꯅꯕ ꯇꯧꯕ ꯑꯁꯤꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ARKꯅ ꯍꯪꯉꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯑꯗꯨꯅ ꯕꯟꯇꯨꯒ ꯇꯤꯟꯅꯁꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯅ ꯕꯟꯇꯨꯗ ꯍꯥꯏꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯣꯏꯗꯕ ꯉꯥꯡ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗꯁꯨ ꯁꯤꯌꯔ ꯈꯔ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ARKꯗ ꯇꯝꯃꯤ ꯆꯩꯁꯨꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯕꯟꯇꯨꯗꯒꯤ ꯆꯩꯁꯨꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯦꯟ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯟꯗꯅꯤꯒꯤ ꯃꯥꯝ ꯑꯗꯨꯕꯨ ꯆꯩꯁꯨꯗꯨꯅ ꯐꯨꯔꯗꯨꯅ ꯇꯥꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯁꯨ ꯂꯩ ꯌꯁꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯐꯨꯔꯤꯕꯅꯣ ꯍꯪꯉꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯂꯨꯠ ꯇꯧ ꯇꯥꯔꯒꯗꯤ ꯐꯨꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯌꯁꯨꯅ ꯀꯔꯤ ꯄ꯭ꯔꯨꯞ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯕꯟꯇꯨꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯌꯁꯨꯅ ꯍꯥꯏꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯖꯔꯤꯕꯅꯤꯅꯦ ꯃꯗꯨꯗ ARKꯅ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯐꯩꯅꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯃꯇꯝ ꯆꯨꯞꯄꯗ ꯑꯁꯦꯡꯕ ꯉꯥꯡꯉꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯁꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯕꯟꯇꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦ ꯃꯉꯣꯟꯗ ꯇꯣꯂꯣꯞ ꯄꯤꯔꯤꯕꯁꯤ ꯂꯥꯛ 10 ꯇꯣꯂꯣꯞꯅꯤ ꯄꯤꯔꯤꯕꯁꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯍꯥꯛꯅ ꯍꯨꯔꯥꯟꯗꯣꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯅ ꯃꯍꯥꯛꯇꯤ ꯖꯨꯋꯥꯔ ꯌꯥꯝꯅ ꯁꯥꯟꯅꯕꯅꯤ ꯖꯨꯋꯥꯔꯗ ꯊꯥꯗꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯩꯅꯣ ꯕꯕꯥ ꯅꯪ ꯖꯨꯋꯥꯔ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯁꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗꯒꯤ ꯕꯟꯇꯨꯅ ꯍꯥꯏꯔꯦ ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯕ ꯅꯠꯇꯦꯗ ꯋꯤꯀꯦꯟꯗ ꯑꯃꯨꯛꯀ ꯑꯅꯤꯔꯛꯀ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯁꯨ ꯆꯦꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯨ ꯌꯦꯡꯉꯨ ꯃꯥꯅ ꯍꯥꯏꯁꯤꯅꯤ ꯋꯤꯀꯦꯟꯗ ꯑꯃꯨꯛꯇꯪ ꯑꯅꯤꯔꯛꯇꯪꯅꯤ ꯑꯩ ꯁꯥꯟꯅꯔꯤꯕꯁꯤ ꯑꯇꯩ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛꯅ ꯀꯣꯏꯅꯔꯤꯕ ꯄ꯭ꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯑꯗꯨꯃꯛ ꯀꯣꯏ ꯆꯠꯇꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯟꯗꯅꯤꯒꯤ ꯃꯄꯥꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯄ꯭ꯔꯤꯌꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯪꯉꯤ ꯑꯩꯒꯤ ꯅꯠꯇꯦꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯕꯟꯇꯨꯅ ꯅꯪꯒꯤ ꯐꯣꯟ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯦꯁꯦꯖꯅꯤ ꯂꯥꯛꯏꯁꯤ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯃꯇꯝꯗ ꯍꯥꯔꯠꯀꯤ ꯏꯃꯣꯇꯤꯀꯣꯟꯒꯤ ꯍꯥꯞꯄꯛꯏ ꯑꯃꯁꯨꯡ ꯕꯦꯕꯤꯒꯥꯅꯁꯨ ꯀꯧꯔꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯕ ꯍꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ARKꯅ ꯌꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯗꯣꯝꯗ ꯌꯦꯡꯉꯛꯀꯅꯨ ꯐꯣꯇꯣ ꯑꯃꯗꯨ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅ ꯈꯪꯅꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯌꯁꯨꯅ ꯍꯥꯏꯔꯦ ꯅꯪꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯃꯍꯥꯔꯤꯁꯤ ꯑꯣꯏꯕꯅꯤꯅ ꯐꯔꯦ ꯑꯩꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯄꯥꯗꯨꯅꯗꯤ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯉꯤ ꯃꯗꯨꯗꯒꯤꯗꯤ ꯌꯁꯨꯅ ꯁꯨꯝ ꯇꯛꯄ ꯍꯦꯜꯂꯛꯄꯗꯒꯤꯗꯤ ꯕꯟꯇꯨꯅ ꯍꯥꯏꯔꯦ ꯅꯪꯒ ꯅꯪꯒꯤ ꯅꯨꯄꯥꯒ ꯌꯥꯅꯗꯦ ꯇꯟꯖꯥꯗꯨꯗ ꯔꯥꯃꯆꯟꯗ꯭ꯔꯁꯨ ꯊꯣꯛꯂꯛꯏ ꯋꯥꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ARKꯅ ꯕꯟꯇꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯇꯧꯕꯇꯕꯨ ꯌꯁꯨꯅ ꯃꯈꯥ ꯇꯥꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯌꯁꯨꯅ ꯍꯥꯏꯔꯦ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯃꯗꯨꯗ ꯕꯟꯇꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯅꯪꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯃꯇꯝꯗ ꯑꯩ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯧꯅ ꯂꯨꯍꯣꯡꯂꯛꯄ ꯃꯇꯩ ꯃꯅꯥꯎꯁꯤꯡꯗꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯃꯔꯨꯝ ꯂꯩ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨꯡ ꯈꯟꯅꯕ ꯆꯩꯅꯕꯁꯤꯡ ꯑꯁꯤ ꯃꯤꯉꯣꯟꯗ ꯎꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯄꯨꯡ 6 ꯇꯥꯔꯛꯄ ꯃꯇꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯔꯥꯃꯆꯟꯗ꯭ꯔ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯏ ꯅꯣꯡꯃꯗ ꯄꯨꯡꯖꯤꯟ ꯁꯣꯏꯗꯕꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯊꯕꯛꯇꯒꯤ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤ ꯇꯥꯛꯏ ꯇꯟꯖꯥꯗꯨꯗ ꯔꯥꯃꯆꯟꯗ꯭ꯔꯁꯨ ꯂꯥꯛꯏ
มีคุดิมาปูเปลันนับฮาราวฮันนับฮอนับสิกันว่ามีเนฮอนไอไฮตาระกดีมีมาบุญตระกันมีคราบุมหางนะมังทักเตยามนุงไอฮัลมวยมาดูโบปราชิตตงนวิดามตมหางนะมาดูสิงห์ตุฮอนจารีบันีนั่นฮันนิงลิฟสกายโนไฮดุนยาสุนไฮเรวายดูตาวมาตันดาบันตุนไฮเรเรวตีฮาริบันปีสีมังทักตรามจันทรกาคุยนักขีบันปีนีมารมดุนามาดูยหักตักตะกี้ยาสูอมสุงรามจันทรกยานักขิดบันีบันตุนมาคาตาเรมาสิวฟอมสิงห์สีมีคุดิมังลอยนักขังยีอิมุงสิเลย์บมีคุดิมังลอยนักขังบันีतबु मकोई कनाम तन हाई बंगमदे बंदुन मखतारे महागसी चही तरह ममांग सेक्रेटरी ओइना थबक पुखिबनी अदुबु था फाद्रिङै मतमद महाग रिजाइन तौखि करिगिदमुत रिजाइन तौखिबनो हाइबसी मयामन लोइना खंगी अदुबु कनाम तन फोंदोक्ते मसिदा अदोंगी बबसु यावरिबनी हाइदना यसु दाइरे मदुदगिदि रामचंद्र संखलक्तुना बंतुदा कोपाक अनिरक थाई अदुगु महान हाइरे मदि रामचंद्र नाइरे नन खलिबसे करिनो नंगना चुंबा यामना nganglगा नंग असि यामना अफाव मीने न ताकनिंगलिब्रा मामाना करिगुम्बा मचादुना चाक चाव यात तारगदि माना ओइदा पादब nganglगा ngang अदु पिजरिबनी मदुसु ओइदा पादबनी हाइदुरिब्रा हाइदुना रे अइगी इमुंग मनुंगी एफेनबगिदमक्ता अइना ओइदा nganगखिबा मतमदा मसिदा अमाम करिमता लेते हाइदुना रे मदुरुगी बंतुना रे मामादुना मचादुदा इबुंगो इबे मचारो यारे करिगुम्बा नंगना चाक चार तारगदि नसा सोलनीना असेंगबसे अदुम हाइदुना पिजबसु याइना हाइदुना रे मदुरुगी बंतुना मखातारे ओइदा पादब ngangbसिना मी मगगी मरी से मतम खरगी ओइनदी थदर हंदब याय तबुतबु असेंग ngang तारगदि मखोइनी मरीदो यामना का हेन सेसनबनी हाइदुन हाइरे वहाइदुता मतमदा रामचंद्र अमसुंग यसुसु ngक्तुना लेखि मसि यामना लाइब थबक्ति नते अदुबो अचुंबना युमफम ओइदना साखिबा युमददि कनामतना इंथुब ngamदबनी हाइदुन हाइरे तंजादुर पुंग मंगा तारे हाइदुना बंतुसु मागी ड्यूटी लोइरे हाइदुना युमदुदगी चलगे हाइदुना सत्खि नुमिदागी मतमदा यसु मथंद फमदुना लई मदुदगी मफम मदुर रामचंद्र तमना तमना चुंगचिलै रामचंद्र यसुगी मखों मया अदुर फमथरदुना हाइरे रेवती हाइरिब नुपी से नंगवंदगी मसक फजबसु नते लारिक लाइसु हाइबसु नते इनाकरा खुनबसु नते इरम खुदिमक्ता नंगना मंगवंदगी लोइना हेले नंगना इंगोंदगिसु हेले नंगा इगे लेमिनब मतमदा आइसे यामना तोनबदौना खले महाका लेमिनब मतमदना आइसे खरा साफबदौना खले आइबदे इसा इथंदना अंथना खंजबनी माग लेमिनब मतमदना इसासे फ्री ओइजखिबनी हाइदुना हाइरे वाहिरुता मतमदा यसुना हाइरे आइगी सक फजबा अमसुंग आइगी गुणसिंग असिना आइगी येंगनब ओइदुना लेरमे अदुगा आइगी नुसिजब मिसिंग असि अंगोंदगी असम असम लाफनखिबा हाइबदो ओइखिबो ओइरे मदे यसुना हाइरे नंगना नसाना थंदना हंथना खंजब तारगसु आइना नंगोंदा नोंगता हंथना येंखिबा मि येंग लेखिरबरा अंगोंदा सॉरी हाइदुना मुतंगदि हारंबा याय मधु मतम मधुरा आइना नंगबु ngakpirambasu yabani मदे यसुना मखातारे नंग लाइररे हाइदुना आइना नोंगता नंगबु नोंगनखिबा लेबरा नुपीदुगी ममिंग असि नोंगता आइना पनखिदबनी नना कनागुममतदा करीमता प्रूफ तौनिंगा लेते नंग नसाना लेरिबा मोंग अदुदा अदुमक लैयो मधुरगिरी यसुना ममितगी मपीरा चिंथरदुना मखातारे मसि खक्तने आइना नोंगदगी पामखिबसि मधुदा रामचंद्र सु ममितगी मपीरा चिंथरदुना हाइरे आई तसेंगना किरुरे करंबा माई पुरदुना नंगोदा मसि वफम असि हाइगद्रिबनो आई यामना किखि नंग वरिसनबा किखि आई इराल अमदि लंगसेलबनी हाइदुना हाइरे आइबु ngakpiyu हाइदुना महाना महाकि नुपीदगी मखोंग अदु पाइदुना लांजरे हाइदुना हाइरे सोमना कनदी एआरकेना मखोइनिगी मोंग अदु उरदुना बंतुदा फोन तौरे एआरकेना हाइरे आई जानुपीसिना करिमता रेस्पॉन्स पीद्रिबसि करिगिनो हाइदुना महाना बंतुदा हंगी तसेंगना हाइबा मतमदा सिलिबा प्लान खुदिमा असिदि एआरके अमसुंग बंतुगा यानरगा सिनबनी मदुरगिदि बंतुना हाइरे मखोइनिगी साउनरक्लिबा मोंग असे यामना कुइरबा असोकपु ओइबनिना मतम खरदि चंगनि ngang singam da basaduna marak tamu songchaluni matam khara piyu haiduna haire maduragidi yasuna su ramchandra bunga piduna makhoi ni nuksina bi monga da uba matamda aigi chan pina ramchandra bu konchan bi kre haiduna haire makhoi ni khara oina jara sanu aibuna khara chahalu haiduna phone adu thamki somna kanadi nandani ma mamusung nandani mapa da wari sanaduna lei kariguba bantu sina sumaina sum tawlai duna lei taragadi khoi loi mang tap ka tare haiduna haire मायर केचने ममांग थक्ता रामचंद्र पोरक्तुना मया नुपा हिंदुना अखोई पुसी लोइना मांगले हौजिना नुपा मचा मौ पोरे मधुरा मा मधुरा हाइरे अंदर लालिबा नुपा मचा सिदि अखोइबो पुगदुब तुमंदुरि बने हाइदुना हाइरे मरम मधुना अखोइगी मतेंग पांगनबि दमुता अखोइना मी मनेक्तब यारो हाइदुना खनरे मधुरा सुदर्शन बु अखोइना नेक्चर हाइदुना हाइरे सुदर्शन दि अमुगी ममांग द माइथि खरबनी मधु ओइतारगदि थालीबु अखोइगी मी ओहेलसि हाइदुना हाइरे मरमुदुना नुमित अदुरा थालीसु मखोई ऑफिस अदुरा लाई
ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯀ ꯃꯤꯇꯤꯡ ꯐꯝꯃꯤꯟꯅꯗꯨꯅ ꯕꯣꯔꯗ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩ ꯃꯗꯨ ꯑꯃꯨꯛ ꯍꯥꯏꯔꯦ ꯔꯥꯃꯆꯟꯗ꯭ꯔꯅꯗꯤ ꯃꯥꯒꯤ ꯃꯄꯥꯒ ꯗꯤꯜ ꯇꯧꯅꯕꯗꯨ ꯌꯥꯈꯤꯗꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯍꯟꯗꯛ ꯇꯧꯅꯗꯣꯔꯤꯕ ꯗꯤꯜ ꯑꯁꯤꯗꯤ ꯔꯥꯖꯀ ꯊꯥꯂꯤꯒꯅꯤ ꯃꯃꯥꯡꯊꯛꯇ ꯅꯨꯡꯉꯥꯏꯅꯗꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯗꯨꯅ ꯍꯟꯗꯛ ꯑꯅꯧꯕ ꯇꯧꯅꯗꯣꯔꯤꯕ ꯗꯤꯜ ꯑꯁꯤ ꯇꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤ ꯊꯥꯂꯤꯅ ꯍꯥꯏꯔꯦ ꯍꯟꯗꯛꯁꯨ ꯈꯨꯠ ꯍꯥꯡꯅ ꯊꯥꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯕꯤꯀꯥꯅꯤ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯔꯥꯃꯆꯟꯗ꯭ꯔ ꯑꯃꯁꯨꯡ ARKꯁꯨ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯔꯥꯃꯆꯟꯗ꯭ꯔꯅ ꯑꯩ ꯆꯠꯇ ꯇꯥꯔꯒꯗꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯗꯣꯔꯦ ꯂꯣꯏ ꯋꯥ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯥꯅ ꯍꯧꯒꯠꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯌꯁꯨꯅ ꯅꯪ ꯅꯁꯥꯁꯨ ꯉꯝꯗꯅ ꯀꯔꯝꯅ ꯆꯠꯀꯅꯤ ꯀꯝꯄꯅꯤ ꯃꯥꯡꯉꯁꯨ ꯃꯥꯡꯖꯁꯅꯨ ꯅꯪ ꯃꯥꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ARKꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯗꯤ ꯁꯦꯜ ꯊꯨꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯃꯈꯣꯏꯒ ꯋꯥꯏꯅꯕ ꯌꯥꯕ ꯃꯤ ꯑꯃ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯟꯇꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯟꯇꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯆꯦ ꯑꯃ ꯃꯉꯣꯟꯗ ꯄꯤꯈꯤ ꯆꯦ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯕꯣꯔꯗꯔꯨꯝꯗ ꯂꯥꯛꯏ ꯕꯣꯔꯗꯔꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯟꯇꯨ ꯎꯕ ꯃꯇꯝꯗ ꯁ꯭ꯋꯥꯏ ꯂꯥꯎꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯗꯨꯅ ꯗꯥꯟꯁ ꯇꯧꯁꯟꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯊꯥꯂꯤꯅ ꯁꯥꯎꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤ ꯕꯣꯔꯗꯔꯨꯝꯂ ꯅꯠꯇ꯭ꯔꯒꯅ ꯕꯣꯜꯔꯨꯝꯂ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯥꯜꯂꯤ ꯗꯥꯏꯂꯣഗ് ꯑꯃꯒ ꯉꯥꯡꯇꯥꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯂꯤꯗ ꯌꯥꯝ ꯐꯖꯕ ꯗꯥꯏꯂꯣഗ് ꯑꯃ ꯍꯥꯏꯔꯛꯏ ꯃꯥꯟꯇꯣꯞ ꯈꯟꯒꯦꯔꯥ ꯐꯤ ꯈꯟꯒꯦꯔꯥ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯋꯥꯈꯜꯗꯤ ꯈꯟꯒꯅꯨ ꯅꯪꯅ ꯃꯈꯣꯏꯕꯨ ꯀꯤꯕ ꯌꯥꯕ ꯀꯤꯍꯜꯂꯦ ꯌꯨꯝꯗ ꯒꯥꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯊꯥꯎ ꯍꯥꯜꯂꯒ ꯁꯣꯔꯣꯛ ꯑꯗꯨ ꯊꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯍꯦꯛꯇ ꯂꯥꯛꯀꯅꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯩꯔ ꯊꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯥꯏꯂꯣഗ് ꯑꯗꯨ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯕꯟꯇꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯁꯣꯝꯅꯥꯀꯟꯗꯗꯤ ꯕꯟꯇꯨꯅ ꯅꯩꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ARKꯅ ꯇꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯄꯥꯔꯇꯤ ꯑꯃ ꯄꯤꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡꯗ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯈꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯖꯒꯣꯏ ꯏꯁꯩ ꯀꯌꯥꯃꯔꯨꯝ ꯇꯧꯏ ꯖꯒꯣꯏ ꯏꯁꯩ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯕꯟꯇꯨ ꯑꯃꯁꯨꯡ ꯑꯃꯨꯒ ꯂꯩꯃꯤꯟꯅꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯁꯨꯅ ꯎꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯥꯜꯃꯤꯀꯤꯅ ꯕꯟꯇꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯅ ꯍꯣꯠꯅꯕꯤꯔꯒ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯒꯗꯕ ꯅꯨꯄꯤꯗꯨꯗ ꯑꯗꯨꯝꯅ ꯇꯧꯕꯤꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯟꯇꯨꯕꯨ ꯆꯩꯗꯨꯅ ꯂꯩ ꯅꯪꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯥꯏꯗꯨꯕꯨꯁꯨ ꯅꯪꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯍꯜꯂꯦ ꯗꯣꯛꯇꯔꯒꯤ ꯃꯆꯥꯕꯨꯁꯨ ꯅꯪꯅ ꯀꯤꯗꯅꯦꯞ ꯇꯧꯏ ꯅꯪꯒꯨꯝꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯥꯅꯨꯄꯥꯅꯤ ꯅꯪꯗꯤ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯅ ꯕꯥꯜꯃꯤꯀꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯅ ꯕꯟꯇꯨꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯃꯄꯥꯗꯕꯨ ꯕꯥꯜꯃꯤꯀꯤ ꯍꯥꯏꯅ ꯀꯧꯏꯅꯦ ꯃꯤꯒꯁꯨ ꯎꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯃꯌꯥꯝꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯂꯩꯔꯤꯕꯅꯤ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯃꯨꯅ ꯍꯥꯏꯕꯗꯤ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯔꯥꯏꯇꯔ ꯑꯁꯤꯅ ꯑꯃꯨꯅ ꯍꯥꯏꯍꯟꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯃꯨꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯕꯟꯇꯨ ꯑꯁꯤ ꯃꯌꯥꯝꯅ ꯂꯥꯟꯅꯗꯤ ꯈꯟꯅꯔꯣꯏꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯨꯔꯤꯠ ꯄꯥꯏꯗꯨꯅ ꯒꯦꯠꯀꯤ ꯃꯄꯥꯟꯗ ꯆꯤꯡꯊꯣꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯅ ꯕꯟꯇꯨꯗ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯪ ꯑꯁꯦꯡꯕ ꯉꯥꯡꯕꯗ ꯐꯅ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯊꯧꯗꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕ ꯃꯇꯝꯗ ꯁꯨꯞꯅꯇꯒꯤ ꯃꯤꯅꯤꯠ 50 ꯈꯛ ꯆꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯅꯥꯏꯗꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯪ ꯆꯍꯤ 50 ꯆꯪꯉꯦ ꯍꯟꯅꯃꯨꯛ ꯑꯩꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯗꯤ ꯅꯪ ꯀꯥꯈꯠꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯟꯇꯨꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯌꯨꯝ ꯑꯁꯦꯡꯕ ꯑꯗꯨꯕꯨ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯆꯠꯈꯤꯕ ꯇꯥꯏ ꯕꯟꯇꯨ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯃꯨꯅ ꯕꯟꯇꯨꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯍꯥꯞꯂꯗꯨꯅ ꯄꯨꯔꯗꯨꯅ ꯂꯥꯛꯏ ꯃꯗꯨꯗꯒꯤ ꯑꯃꯨꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯈꯪꯅꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯃꯁꯤꯗ ꯊꯣꯏꯗꯣꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯔꯥꯃꯆꯟꯗ꯭ꯔꯗ ꯍꯥꯏꯕ ꯆꯠꯄ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯅ ꯕꯟꯇꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯅ ꯑꯩꯁꯨ ꯃꯃꯥꯡꯊꯛꯇꯒꯤ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯒꯦꯅ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯃꯨ ꯒꯥꯔꯤ ꯆꯞ ꯈꯥꯝꯈꯤ ꯃꯍꯥꯛ ꯗꯥꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯗꯥꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯅ ꯕꯟꯇꯨꯗ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯑꯁꯦꯡꯕꯗꯨꯗ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯔꯤ ꯃꯗꯨꯗ ꯕꯟꯇꯨꯅ ꯑꯩ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯝꯇꯗ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯝꯇꯗ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ ꯃꯗꯩ ꯑꯃꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯒ ꯀꯔꯤꯕꯨ ꯇꯧꯕ ꯄꯥꯝꯂꯨꯕꯅꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯦꯛꯖꯥꯝꯗ ꯑꯟꯁꯔ ꯑꯃꯠꯇ ꯏꯔꯝꯗꯕꯤꯗ ꯊꯣꯛꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝ ꯈꯪꯗꯕꯗꯨꯅꯕꯨ ꯊꯕꯛ ꯑꯁꯤ ꯇꯧꯅꯤꯡꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯪꯉꯝ ꯇꯥꯔꯒꯗꯤ ꯇꯧꯅꯤꯡꯉꯝꯗꯕꯁꯨ ꯌꯥꯏ ꯃꯗꯨꯗꯒꯤꯗꯤ ꯅꯥꯏꯗꯨꯅ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯆꯦ ꯑꯃ ꯃꯈꯣꯏꯗ ꯊꯥꯔꯛꯏ ꯍꯥꯏꯕꯗꯤ ARKꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯏ ꯐꯣꯟ ꯇꯧꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯁꯦꯌꯔ ꯑꯁꯤ 50-50 ꯑꯩꯈꯣꯏꯅꯤ ꯂꯧꯅꯔꯁꯤ ꯄꯥꯔꯠꯅꯔ ꯑꯣꯏꯅꯔꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯀꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯍꯥꯠꯂꯒ
ꯅꯌꯨꯝ ꯊꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯇꯪꯈꯥꯏ ꯑꯃ ꯅꯥꯏꯗꯨꯗ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁꯇꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯎꯕ ꯇꯥꯔꯒꯗꯤ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕ ꯑꯁꯤ ꯃꯔꯗꯔ ꯑꯣꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯥꯁꯤꯗꯤ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯣꯄꯔꯇꯤ ꯇꯪꯈꯥꯏ ꯑꯃ ꯌꯁꯨ ꯑꯃꯁꯨꯡ ꯔꯥꯃꯆꯟꯗ꯭ꯔꯅ ꯄꯤꯊꯣꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯥꯁꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯈꯣꯏꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯅꯍꯥꯟꯗꯒꯤꯗꯤ ꯐꯠꯇꯕ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯇꯧꯕꯇꯕꯨ ꯔꯥꯃꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯌꯁꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯂꯟꯊꯨꯝ ꯇꯪꯈꯥꯏ ꯑꯃ ꯄꯤꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯀꯥꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯣꯛꯂꯝ ꯇꯧꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯃꯨꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯇꯝꯗꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯁꯥꯅ ꯌꯥꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯗꯨ ꯄꯤꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯄꯣꯠꯂꯨꯝ ꯑꯗꯨ ꯄꯨꯕꯗ ꯌꯥꯝꯅ ꯋꯥꯏ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯤꯊꯣꯛꯂꯤꯕꯅꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯇꯥꯕꯗ ꯔꯥꯃꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯃꯍꯥꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯔꯥꯖꯀ ꯃꯍꯥꯛꯀ ꯑꯁꯤ ꯑꯩꯅ ꯅꯣꯡꯃꯇ ꯈꯦꯟꯅꯅ ꯎꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯔꯥꯖꯀꯤ ꯃꯈꯨꯠꯇ ꯄꯤꯗꯨꯅ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯅꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯦ ꯆꯥꯡ ꯑꯗꯨ ꯔꯥꯖꯅ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯍꯥꯛꯁꯨ ꯅꯟꯗꯅꯤꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛ ꯅꯟꯗꯅꯤꯕꯨ ꯀꯟꯕ ꯆꯠꯅꯤꯡꯕꯅꯤ ꯃꯗꯨꯗꯒꯤ ꯀꯥꯁꯤꯅ ꯔꯥꯖꯕꯨ ꯈꯥꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯂꯝꯕꯥꯗ ꯑꯩꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯩ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯕꯥꯜꯃꯤꯀꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯁꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯕꯁꯤ ꯇꯥꯎ ꯅꯪ ꯁꯣꯏ ꯂꯥꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯅ ꯑꯦꯌꯥꯔꯀꯤꯒꯤ ꯃꯅꯥꯛꯇ ꯔꯥꯖ ꯑꯗꯨꯕꯨ ꯄꯨꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯖꯕꯅꯤ ꯁꯪꯁꯥꯔꯁꯤꯗ ꯀꯔꯤ ꯆꯠꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤ ꯃꯍꯥꯛꯇꯤ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯍꯥꯟꯒꯩ ꯑꯩ ꯋꯥ ꯉꯥꯡꯑꯣꯏꯅ ꯉꯥꯡꯗꯕꯅꯤ ꯑꯩ ꯃꯊꯥ ꯁꯥꯔꯀꯥꯟꯗ ꯑꯩ ꯆꯨꯔꯨꯞ ꯀꯌꯥꯝ ꯊꯛꯏ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯈꯪꯗꯦ ꯑꯩ ꯌꯨ ꯊꯛꯏ ꯍꯥꯏꯕꯁꯤꯁꯨ ꯀꯅꯥꯝꯇ ꯈꯪꯉꯝꯃꯣꯏ ꯅꯈꯣꯏꯁꯨ ꯈꯪꯉꯝꯃꯣꯏ ꯅꯪꯁꯨ ꯈꯪꯉꯝꯃꯣꯏ ꯑꯩ ꯀꯅꯥꯕꯨ ꯅꯨꯡꯁꯤ ꯑꯩ ꯅꯟꯗꯅꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯁꯨ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯈꯪꯉꯝꯃꯣꯏ ꯑꯃꯨꯂꯤꯌꯥꯒ ꯂꯨꯍꯣꯡꯕꯁꯨ ꯄꯥꯝꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅꯁꯨ ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯥꯕꯤꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯌꯥꯝꯅꯗꯤ ꯑꯩꯁꯤ ꯋꯥ ꯉꯥꯡꯕꯗ ꯀꯤ ꯍꯥꯏꯗꯨꯅ ꯈꯟꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯄꯦꯟꯅ ꯉꯥꯡꯒꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯦꯌꯥꯔꯀꯤꯗꯤ ꯍꯔꯥꯎꯖꯕꯅ ꯂꯣꯏꯈꯤ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥꯅ ꯀꯅꯥꯝꯇ ꯀꯤꯗꯅ ꯋꯥ ꯉꯥꯡꯉꯛꯄꯗꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯂꯔꯦ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯂꯟꯊꯨꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯟꯗꯅꯤꯗ ꯀꯠꯊꯣꯛꯑꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯅ ꯕꯥꯜꯃꯤꯀꯤꯅ ꯃꯉꯣꯟꯗ ꯈꯥꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯂꯩꯐꯝ ꯈꯪꯉꯨ ꯕꯥꯜꯃꯤꯀꯤ ꯍꯥꯏꯔꯝꯗꯨꯅ ꯔꯥꯖ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯕꯥꯜꯃꯤꯀꯤꯁꯨ ꯕꯟꯙꯨꯗ ꯐꯣꯟ ꯇꯧꯔꯛꯏ ꯅꯥꯏꯗꯨꯅ ꯔꯥꯖꯀꯤ ꯃꯈꯨꯠꯇ ꯂꯟꯊꯨꯝꯒꯤ ꯆꯦꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯔꯥꯖ ꯑꯗꯨ ꯅꯥꯏꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯑꯁꯤ ꯅꯪꯅ ꯀꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯙꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯟꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯕꯟꯙꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯒꯗꯕꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯩꯔꯤ ꯇꯥꯏꯅꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯟꯙꯨꯁꯨ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯂꯗꯨꯅ ꯀꯥꯁꯤꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯇꯝꯅ ꯆꯠꯈꯤ ꯅꯟꯗꯅꯤꯕꯨ ꯊꯝꯂꯤꯕ ꯖꯒꯥ ꯑꯁꯤ ꯀꯥꯁꯤꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯅꯤ ꯔꯥꯖꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯏꯗꯨꯒꯤ ꯃꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯔꯥꯖꯇ ꯕꯟꯙꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯗꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯤꯟ ꯑꯃꯗꯅ ꯃꯃꯥꯡꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯕꯟꯙꯨꯅ ꯌꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯊꯕ ꯌꯥꯕ ꯐꯨꯊꯔꯛꯏ ꯃꯍꯥꯛꯅ ꯐꯨꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯏ ꯃꯗꯨꯗꯒꯤꯗꯤ ꯕꯟꯙꯨꯅ ꯊꯥꯂꯤꯕꯨ ꯐꯨꯊꯈꯤ ꯊꯥꯂꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯅꯥꯏꯗꯨꯒꯤ ꯃꯃꯥꯡꯗ ꯈꯣꯡꯅ ꯅꯦꯠꯂꯗꯨꯅ ꯊꯝꯈꯤ ꯃꯗꯨꯗꯒꯤ ꯅꯥꯏꯗꯨꯅ ꯅꯟꯗꯅꯤꯕꯨ ꯁꯥ ꯂꯧꯅꯕ ꯃꯆꯩ ꯑꯗꯨꯅ ꯊꯤꯜꯂꯒ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯥꯗ ꯌꯦꯡꯊꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯥꯗ ꯃꯍꯥꯛꯅ ꯅꯦꯠꯇꯨꯅ ꯂꯩꯕꯗꯨ ꯌꯦꯡꯍꯜꯂꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯥ ꯂꯧꯅꯕ ꯃꯆꯩ ꯑꯗꯨ ꯕꯟꯙꯨꯗ ꯂꯪꯁꯤꯜꯂꯛꯏ ꯕꯟꯙꯨ ꯃꯌꯥꯅ ꯑꯣꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯥꯁꯤꯡ ꯑꯗꯨ ꯅꯥꯏꯗꯨꯗ ꯂꯪꯁꯤꯜꯂꯤ ꯅꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥ ꯂꯧꯅꯕ ꯃꯆꯩ ꯑꯗꯨꯅ ꯅꯥꯏꯗꯨꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯊꯤꯜꯂꯤ ꯑꯃꯁꯨꯡ ꯐꯥꯎꯗꯣꯛꯍꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯅꯟꯗꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯑꯃꯕꯨꯁꯨ ꯀꯟꯗꯨꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯔꯥꯖ ꯂꯥꯛꯏ ꯔꯥꯖꯅ ꯅꯥꯏꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯥꯏꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯟꯙꯨꯁꯨ ꯔꯥꯃꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯑꯦꯌꯥꯔꯀꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯅꯥꯛꯇ ꯕꯥꯜꯃꯤꯀꯤꯁꯨ ꯂꯦꯞꯄꯤ ꯃꯗꯨꯗꯒꯤ ꯑꯦꯌꯥꯔꯀꯦꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯗꯤ ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯏꯀꯥꯏꯕ ꯄꯤꯔꯒ ꯇꯥꯟꯊꯣꯛꯈꯤꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯙꯨꯅ ꯍꯥꯏꯔꯛꯏ ꯂꯥꯟꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯖꯥꯠ ꯙꯔꯃ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯩ ꯌꯨꯝꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯁꯥꯎꯅꯈꯤꯕ ꯅꯨꯡꯁꯤꯅꯗꯕ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯀꯔꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯍꯥꯏꯔꯒ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯤꯕꯁꯤ ꯄꯨꯟꯁꯤꯟꯈꯤꯒꯗ꯭ꯔꯥ ꯔꯥꯃꯆꯟꯗ꯭ꯔꯅꯁꯨ ꯃꯤꯒꯤ ꯃꯆꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯂꯣꯏꯅ ꯄꯤꯊꯣꯛꯂꯤꯕꯅꯤ
ꯃꯦꯗꯥꯝꯅꯁꯨ ꯃꯉꯣꯟꯗ ꯆꯦ ꯁꯥꯏꯟ ꯇꯧ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯇꯧꯑꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯔꯥꯃꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯤꯊꯣꯛꯇꯨꯅ ꯀꯥꯁꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯅ ꯂꯩꯕ ꯑꯗꯨ ꯉꯁꯤꯗꯤ ꯀꯥꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯏꯁꯣꯔꯃꯛꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯊꯣꯛꯈꯤꯗ꯭ꯔꯥ ꯔꯥꯖꯁꯨ ꯉꯁꯤꯗꯤ ꯀꯅꯥꯝꯇ ꯀꯤꯗꯅ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯗꯣꯝꯅ ꯄꯥꯝꯕ ꯑꯗꯨꯒꯨꯝꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯂꯤꯕꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯏꯊꯧꯗꯥꯡꯅꯦꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤ ꯍꯥꯏꯔꯒ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯉꯁꯤ ꯄꯨꯟꯁꯤꯟꯅꯔꯤꯕꯁꯤ ꯄꯨꯟꯁꯤꯟꯅꯔꯝꯃꯣꯏ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯅ ꯕꯥꯜꯃꯤꯀꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯤꯡꯊꯧꯕꯗꯤ ꯑꯩꯅ ꯄꯦꯜꯍꯜꯂꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯅꯤꯡꯇꯝꯅ ꯅꯪꯒꯤ ꯔꯥꯖꯀꯨꯃꯥꯔꯒ ꯎꯅꯖꯔꯣ ꯌꯨꯝ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯕꯥꯜꯃꯤꯀꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ARKꯅ ꯕꯥꯜꯃꯤꯀꯤꯕꯨ ꯈꯥꯝꯃꯤ ꯕꯥꯜꯃꯤꯀꯤꯅ ꯑꯇꯩ ꯋꯥ ꯑꯝꯇ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕ ꯂꯩꯔꯤꯒꯦꯗ ꯑꯩꯅ ꯍꯥꯏꯒꯗꯕꯁꯤꯡ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯥꯅ ꯂꯣꯏꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ARK ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯥꯜꯃꯤꯀꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯅꯪꯒꯨꯝꯕ ꯂꯨꯗꯕ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯑꯁꯤ ꯑꯩ ꯏꯃꯥ ꯄꯣꯛꯄ ꯑꯃꯇ ꯎꯗ꯭ꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯡꯈꯤꯒꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯁꯨꯅꯨꯄꯥꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯔꯁ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯅꯥꯀꯟꯗ ꯂꯩꯗꯨꯅ ꯇꯥꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ARKꯅ ꯔꯥꯃꯆꯟꯗ꯭ꯔꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯅꯨꯄꯥꯅꯤ ꯃꯍꯥꯛꯅ ꯔꯥꯖ ꯑꯃꯁꯨꯡ ꯕꯟꯇꯨ ꯑꯁꯤ ꯆꯦꯟꯖ ꯇꯧꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯃꯆꯟꯗ꯭ꯔꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯗꯨꯗꯒꯤ ARKꯅ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨꯅꯨꯄꯥꯅꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯌꯥꯏ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯟ ꯊꯨꯝꯗ ꯀꯔꯝ ꯆꯥꯎꯈꯤꯗꯦ ꯑꯩꯅ ꯗꯣꯛꯇꯔꯒ ꯌꯥꯅꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯌꯥꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯕꯨ ꯌꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯁꯤꯟꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ARKꯅ ꯕꯥꯜꯃꯤꯀꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗꯗꯤ ꯑꯩꯁꯤ ꯅꯪ ꯍꯦꯛ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯕꯅꯤ ARKꯅ ꯑꯃꯨꯛ ꯕꯟꯇꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯅꯪꯗꯤ ꯀꯔꯤꯝꯇ ꯁꯥꯎꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯕꯨ ꯁꯥꯎꯅꯤꯡꯒꯅꯤ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯗꯨꯅ ꯃꯃꯥꯡꯊꯛꯇꯒꯤ ꯂꯥꯛꯂꯕꯅꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯡꯐꯠ ꯐꯠꯇꯦ ꯃꯆꯥ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛ ꯅꯣꯡꯃꯇ ꯁꯥꯟꯇꯤꯗ ꯇꯨꯝꯗꯕꯅꯤ ꯆꯍꯤ 9 ꯑꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯁꯤ ꯈꯪꯈꯤ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯕꯅꯤ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ARKꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ARKꯅ ꯍꯥꯏꯔꯛꯏ ꯃꯔꯥꯜ ꯂꯩꯕ ꯃꯤꯕꯨ ꯅꯪꯅ ꯉꯥꯛꯄꯤꯔꯦ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤꯁꯨ ꯅꯪꯅ ꯑꯄꯥꯝꯕ ꯂꯩꯇꯦ ꯍꯥꯏ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯤ ꯃꯗꯨꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯅꯤ ꯃꯈꯣꯏꯒꯤ ꯑꯐꯕ ꯑꯗꯨꯝ ꯈꯟꯕꯅꯤ ꯃꯗꯨꯒꯨꯝꯅ ꯃꯆꯥꯁꯤꯡꯅꯁꯨ ꯃꯃꯥ ꯃꯄꯥꯕꯨ ꯐꯍꯟꯅꯤꯡꯉꯤ ꯑꯐꯕꯗ ꯈꯜꯂꯤ ꯅꯨꯡꯉꯥꯏꯍꯟꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯥ ꯏꯄꯥ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯀꯔꯝꯅ ꯂꯩꯊꯣꯛꯎꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥꯗ ꯌꯦꯡꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯩꯅ ꯂꯣꯏꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯦꯞꯈꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯅꯨꯡꯉꯥꯏꯅꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯒꯅꯤ ꯃꯆꯥꯅꯨꯄꯥꯕꯨꯅ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯍꯟꯕ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯑꯁꯥ ꯇꯧꯈꯤꯕꯁꯤ ꯃꯍꯥꯛꯅ ꯍꯦꯛ ꯈꯟꯕꯒ ꯃꯍꯥꯛꯅ ꯍꯦꯛ ꯅꯤꯡꯕꯒ ꯑꯩꯅ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤꯗꯤ ꯄꯩꯁꯥꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯕꯟꯇꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯥꯃꯆꯟꯗ꯭ꯔ ꯀꯞꯂꯗꯨꯅ ꯐꯝꯊꯔꯛꯏ ꯃꯍꯥꯛꯅ ꯃꯀꯨꯕꯣꯛꯇ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯥꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯍꯥꯏꯈꯤꯕꯗꯨ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯞꯂꯗꯨꯅ ꯑꯁꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯕꯟꯇꯨ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯁꯥꯔ ꯀꯞꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯞꯄꯗꯨ ꯂꯦꯞꯄꯨ ꯌꯥꯔꯛꯇꯕꯗꯒꯤꯗꯤ ꯕꯟꯇꯨꯅ ꯀꯞꯄ ꯂꯦꯞꯄꯤꯔꯕ ꯋꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯃꯆꯟꯗ꯭ꯔꯅ ꯀꯔꯤ ꯍꯥꯏꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯁꯨ ꯀꯞꯄ ꯂꯦꯞꯄꯤꯔꯕ ꯋꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯃꯆꯟꯗ꯭ꯔꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤ ꯑꯃꯁꯨꯡ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯔꯛꯈꯤ ꯃꯆꯥꯅꯨꯄꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯥꯃꯆꯟꯗ꯭ꯔꯅ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯈꯨꯠ ꯁꯝꯅꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯌꯁꯨꯗ ꯍꯥꯏꯒꯅꯤ ꯌꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯒꯅꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯅ ꯈꯥꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯁꯤ ꯍꯥꯏꯕꯤꯒꯅꯨ ꯍꯥꯟꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯟꯕꯤꯌꯨ ꯃꯃꯥꯡꯊꯛꯇ ꯃꯁꯤꯒꯤ ꯄꯥꯄꯤꯁꯤꯅ ꯃꯃꯥꯗꯒꯤ ꯃꯆꯥ ꯈꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯃꯥꯗꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯈꯥꯏꯗꯣꯛꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒ ꯃꯥꯒ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯁꯨꯛ ꯀꯨꯏꯅ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯂꯩꯖꯔꯛꯈꯤꯕ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯆꯥ ꯅꯠꯇꯦꯅ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯃꯁꯤ ꯏꯁꯣꯔꯅ ꯇꯝꯃꯛꯄꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯈꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯥꯃꯆꯟꯗ꯭ꯔꯅ ꯕꯟꯇꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯌꯁꯨ ꯑꯃꯁꯨꯡ ꯔꯥꯖꯀ ꯂꯣꯏꯅꯅ ꯅꯟꯗꯅꯤꯁꯨ ꯂꯥꯛꯏ ꯌꯁꯨꯅ ꯕꯟꯇꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯔꯥꯖꯇꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤ ꯑꯩ ꯇꯥꯕ ꯁꯨꯡꯄꯥꯝ ꯄꯥꯝꯈꯤꯗꯕꯅꯤ ꯅꯪꯒꯤ ꯊꯥꯒꯠ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯃꯛꯅ ꯅꯪꯕꯨ ꯊꯥꯒꯠꯂꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯀꯜꯂꯕꯅꯤ ꯅꯁꯥꯒꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯟꯈꯤꯗꯦ
ꯅꯨꯄꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯣꯏꯅ ꯑꯣꯏꯔꯒ ꯏꯁꯣꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯑꯃꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗꯗꯤ ꯊꯝꯕ ꯉꯝꯗꯕꯅꯤ ꯇꯧꯕꯇꯕꯨ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯣꯏꯔꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯀꯞꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯣꯟꯖꯈꯤ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯈꯤꯗꯦ ꯑꯁꯦꯡꯕ ꯃꯃꯥꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯀꯣꯟꯕꯤꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯈꯨꯟꯃꯛꯅ ꯁꯔꯒ ꯊꯦꯡꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯕꯟꯇꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯈꯪꯖꯈꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯡꯕ ꯉꯝꯃꯣꯏ ꯅꯪ ꯅꯁꯥꯅ ꯄꯨꯔꯛꯈꯤꯕ ꯈꯨꯗꯣꯜ ꯑꯗꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯇꯪꯈꯥꯏ ꯑꯁꯤ ꯅꯪꯒꯤ ꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝꯅ ꯑꯩꯕꯨ ꯅꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯤꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯦ ꯑꯩ ꯑꯇꯩ ꯀꯔꯤꯝꯇ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯔꯥꯃꯆꯟꯗ꯭ꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯟꯇꯨ ꯂꯧꯔꯣ ꯅꯃꯥꯅ ꯄꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯌꯥꯁꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯁꯨꯅ ꯃꯄꯥ ꯂꯣꯟꯁꯤꯜꯂꯒ ꯅꯠꯇꯕ꯭ꯔꯅꯤ ꯕꯕꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯌꯥꯔꯛꯀꯦꯅ ꯂꯧꯒꯗꯕꯅꯤ ꯃꯗꯨꯅ ꯃꯃꯥꯒꯤ ꯕꯣꯔ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯌꯥꯁꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯤꯉꯣꯜ ꯃꯋꯥ ꯏꯟꯕꯁꯦ ꯀꯅꯥꯝꯇꯅ ꯏꯖꯠ ꯇꯧꯕꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯥꯗꯤ ꯃꯌꯥꯝꯅ ꯏꯖꯠ ꯇꯧꯏ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯄꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯝꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯪꯁꯨ ꯅꯁꯥꯅ ꯅꯁꯥꯒꯤ ꯏꯃꯦꯖ ꯑꯃ ꯁꯦꯝꯖꯒꯗꯕꯅꯤ ꯑꯗꯨꯒ ꯕꯕꯥ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯅꯉꯣꯟꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯥꯡ ꯑꯃ ꯄꯟꯕꯗꯣ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯗꯣꯛꯆꯔꯒꯦ ꯃꯍꯥꯛꯁꯨ ꯃꯌꯥꯝꯒꯨꯝꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯏꯃꯦꯖ ꯑꯃ ꯁꯦꯝꯖꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯃꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯃꯒ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯌꯥꯔꯛꯀꯦꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯌꯥꯁꯨꯅ ꯕꯥꯜꯃꯤꯀꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯕꯥꯜꯃꯤꯀꯤ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯆꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯄꯔꯇꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯤꯕꯁꯤ ꯄꯦꯟꯗ꯭ꯔꯕꯔꯥ ꯂꯣꯏꯅ ꯄꯤꯊꯣꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯅꯠꯇꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯈꯨꯝꯃꯤ ꯕꯟꯇꯨꯕꯨ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯐꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯍꯜꯂꯤꯕꯁꯦ ꯑꯆꯨꯝꯅ ꯅꯪꯅ ꯔꯥꯖꯄꯨꯁꯨ ꯑꯐꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯍꯟꯒꯗꯕꯅꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ CEO ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯆꯍꯤ 5 ꯑꯁꯤ ꯔꯥꯖꯄꯨ ꯕꯥꯜꯃꯤꯀꯤꯒꯤ ꯃꯌꯨꯝꯗ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯖꯁꯨ ꯕꯥꯜꯃꯤꯀꯤꯒꯤ ꯃꯌꯨꯝꯗ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯁꯦꯈꯔ ꯑꯃꯁꯨꯡ ꯔꯕꯤꯟꯗꯔꯁꯨ ꯂꯥꯛꯏ ꯔꯕꯤꯟꯗꯔ ꯑꯃꯁꯨꯡ ꯁꯦꯈꯔꯁꯤ ꯕꯟꯇꯨꯒ ꯇꯤꯟꯅꯔꯛꯄꯅꯤꯅ ꯔꯥꯖꯀꯁꯨ ꯇꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒ ꯇꯤꯟꯅꯈꯤꯕꯅꯤ ꯕꯟꯇꯨꯅ ꯆꯥꯈꯤꯕ ꯊꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯖꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯟꯇꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯔꯤꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯇꯤꯅꯤ ꯐꯪꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗꯗꯤ ꯐꯨꯟꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯖꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯃꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯅ ꯃꯍꯥꯛꯅ ꯏꯔꯛꯂꯤꯕꯗꯨ ꯄꯥꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯐꯕ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇꯅ ꯕꯟꯇꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇꯅ ꯑꯩ ꯊꯝꯃꯝ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯊꯣꯛꯂꯤꯕꯅꯤ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯍꯥꯏꯒꯅꯨ ꯄꯥꯞ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯕꯛꯀ ꯁꯥꯟꯅꯔꯣꯏꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯂꯥꯏꯕꯛꯅ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯕꯟꯇꯨ ꯑꯃꯁꯨꯡ SPꯒ ꯊꯦꯡꯅꯈꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯛꯇꯥꯋꯔꯒꯤ ꯊꯕꯥꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯣꯠꯆꯩ ꯑꯃꯅ ꯊꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯃꯛꯇ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯟꯇꯨꯅ ꯃꯗꯨ ꯑꯩꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯑꯗꯨꯅꯗꯤ ꯁꯨꯡꯇꯥ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯅꯪꯅ ꯂꯣꯏꯅ ꯇꯧꯕꯅꯦꯅ ꯍꯥꯏꯔꯣꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯣꯏꯗꯕ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩ ꯁꯤ ꯗꯣꯛꯇꯔꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯍꯦꯛ ꯁꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯀꯦꯕꯜꯒꯤ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯆꯦ ꯍꯥꯏꯕꯗꯤ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ ꯑꯗꯨ ꯄꯤ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯕꯥꯜꯃꯤꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯍꯪꯉꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯩ ꯀꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤꯗꯤ ꯑꯔꯣꯏꯕꯤ ꯇꯥꯏꯅꯤ ꯃꯍꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯕꯨ ꯀꯣꯔꯠꯀ ꯂꯤꯜꯍꯜꯂꯗꯅ ꯍꯦꯂꯤꯀꯣꯞꯇꯔꯗꯒ ꯇꯣꯡꯍꯜꯂꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯅ ꯍꯣꯠꯅꯅꯤꯡꯕ ꯃꯑꯣꯡꯗ ꯍꯣꯠꯅ ꯇꯥꯔꯒꯁꯨ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯗꯨꯗꯤ ꯍꯣꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯃꯨ ꯑꯃꯁꯨꯡ ꯕꯟꯇꯨ ꯊꯨꯡꯂꯈꯤ ꯃꯨꯚꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝꯅ ꯃꯨꯚꯤꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯩꯒ ꯂꯥꯛꯇꯕꯅꯤꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕ ꯈꯔꯗꯤ ꯋꯥꯠꯂꯦ ꯃꯌꯥꯝ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯊꯥꯒꯠꯆꯔꯤ